ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯝꯕꯜ ꯆꯥꯎꯕ ꯄꯥꯈꯪ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯣꯏꯕꯅ ꯂꯧꯅ ꯅꯝꯅ ꯁꯨꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯍꯤꯡꯅꯔꯝꯃꯤ꯫ ꯂꯧꯔꯣꯛ ꯄꯟꯊꯥ ꯑꯣꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯧ ꯁꯨꯕ ꯌꯥꯎꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯑꯅꯤꯁꯨ ꯌꯥꯎꯔꯤ꯫ ꯈꯣꯏꯗꯨꯝ ꯈꯣꯏ ꯅꯨꯄꯥꯁꯤꯡꯅ ꯐꯧꯕꯣꯠ ꯑꯗꯨ ꯍꯣꯜꯂꯤ, ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯈꯩꯅ ꯐꯧ ꯍꯥꯞꯄꯤ꯫ ꯈꯣꯏꯗꯨꯝ ꯊꯥꯕꯜꯂꯩꯗ "ꯊꯥꯕꯜꯂꯩ, ꯋꯥꯕ꯭ꯔꯅꯦ ꯏꯕꯦꯝꯃ?" "ꯌꯥꯝꯕꯣꯡ, ꯊꯕꯛ ꯁꯨꯕꯕꯨ ꯋꯥꯏ ꯍꯥꯏꯕ꯭ꯔꯣ?" "ꯍꯣ ꯑꯗꯨꯅꯤꯗꯅ, ꯍꯥꯞꯄꯣ ꯏꯕꯦꯝꯃ." ꯈꯣꯏꯗꯨꯝ ꯃꯦꯝꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ "ꯏꯕꯦꯝꯃ ꯊꯥꯕꯜꯂꯩ, ꯅꯈꯣꯏꯅ ꯀꯩꯗꯧ ꯂꯧꯁꯨ ꯂꯥꯛꯏꯅꯣ? ꯀꯨꯆꯨ ꯀꯨꯃꯦꯟꯒꯥꯗꯣ ꯂꯣꯏꯅ ꯃꯨꯁꯤꯟꯈꯤꯕ ꯇꯥꯔꯦ, ꯈꯔꯒ ꯃꯨꯔꯒ ꯂꯩꯔꯦ." ꯍꯥꯏꯔꯛꯂꯤꯕ ꯃꯦꯝꯆꯥꯗꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯊꯥꯕꯜꯂꯩ ꯃꯥꯁꯨ ꯈꯪꯉꯤꯕꯅꯤ꯫ ꯊꯥꯕꯜꯂꯩ ꯅꯣꯛꯇꯨꯅ "ꯌꯥꯝꯕꯣꯡ, ꯁꯨꯗ꯭ꯔꯕꯗꯤ ꯀꯔꯤ ꯆꯥꯅꯤ?" "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯅꯈꯣꯏ ꯌꯨꯝ ꯄꯨꯕꯗꯤ ꯅꯠꯇꯦꯗꯅ? ꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯆꯍꯤ ꯑꯃ ꯆꯨꯞꯄ ꯀꯦꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯩꯒꯗꯧꯔꯤꯕꯅꯤ." "ꯅꯨꯡꯉꯥꯏꯗꯦ ꯏꯕꯦꯝꯃ, ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯇꯩꯔꯁꯨ ꯉꯧ ꯍꯥꯏꯕ ꯌꯥꯗꯕ ꯃꯤ ꯌꯥꯎꯕ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯅꯨꯄꯤꯅ ꯃꯨꯕꯁꯦ ꯑꯩꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦꯗ ꯏꯕꯦꯝꯃ." ꯊꯥꯕꯜꯂꯩ ꯅꯣꯛꯏ, ꯑꯗꯨꯒ "ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯌꯥꯝꯕꯨꯡꯁꯨ ꯉꯧꯔꯣꯛ ꯉꯧꯕ ꯂꯧꯕ ꯇꯥꯔꯦꯅꯦ ꯅꯨꯄꯤꯁꯦ." "ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯉꯧꯗ꯭ꯔꯒꯁꯨ ꯁꯪꯒꯣꯝꯗ ꯂꯨꯞꯇꯨꯅ ꯉꯧꯍꯟꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ, ꯀꯥ ꯍꯦꯟꯅ ꯐꯖꯗꯦꯗ ꯃꯨꯕꯁꯦ꯫ ꯏꯆꯟꯈꯣꯏꯗꯤ ꯉꯧꯕꯅꯤꯅ ꯁꯦꯠꯂꯨ ꯆꯥꯔꯨꯕꯗ ꯏꯄꯛꯇ ꯄꯛꯏꯗꯣ, ꯑꯃꯨꯕ ꯃꯤꯅ ꯁꯦꯠꯂꯛꯄꯁꯤꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯅꯤ? ꯄꯥꯎꯗꯔ ꯊꯥꯏ, ꯉꯧ ꯍꯥꯏꯕ ꯌꯥꯗꯦ, ꯅꯞꯄꯨ ꯍꯥꯏꯕ ꯌꯥꯗꯦ, ꯎꯆꯤ ꯇꯩꯋꯥ ꯋꯥꯋꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯦꯡꯉꯨꯅꯦ ꯇꯨ, ꯑꯥꯗꯒꯤ ꯑꯉꯥꯡꯕꯤꯁꯤꯕꯨ ꯐꯖꯕ꯭ꯔꯅꯦ?" ꯈꯣꯏꯗꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯦꯝꯆꯥꯕꯨꯅꯤ꯫ ꯈꯣꯏꯗꯨꯝ ꯃꯦꯝꯆꯥꯕꯨ ꯁꯤꯗꯕ ꯌꯥꯕ ꯃꯈꯩ ꯁꯤꯗꯔꯤꯕꯅꯤ꯫ ꯃꯦꯝꯆꯥ ꯉꯁꯥꯏ ꯃꯈꯩ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯉꯝꯂꯛꯇ꯭ꯔꯗꯨꯅ꯫ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯖꯣꯝ ꯍꯦꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯗꯨꯅ "ꯌꯥꯝꯕꯣꯡ, ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯅꯥꯗꯅꯣ?" ꯈꯣꯏꯗꯨꯝ ꯈꯪꯗꯕ ꯁꯥꯏ꯫ ꯊꯥꯕꯜꯂꯩꯗ "ꯊꯥꯕꯜꯂꯩ, ꯍꯥꯞꯄꯣ." ꯃꯦꯝꯆꯥ ꯑꯃꯨꯛꯁꯨ ꯈꯣꯟ ꯑꯗꯨ ꯈꯔ ꯀꯟꯅ "ꯌꯥꯝꯕꯣꯡ, ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗꯕ꯭ꯔꯣ?" ꯈꯣꯏꯗꯨꯝ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯄꯒꯨꯝ "ꯕꯦꯝꯃ, ꯃꯦꯝꯆꯥ, ꯀꯔꯤꯕ?" "ꯌꯥꯝꯕꯣꯡ, ꯑꯉꯥꯡꯕꯤ ꯄꯛꯇꯦ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣꯕ?" "ꯍꯩ, ꯑꯥꯗꯒꯤ ꯏꯅꯦ ꯊꯔꯣꯗ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯁꯨ ꯈꯔ ꯃꯨꯏ ꯍꯥꯏꯅ ꯅꯪꯉꯣꯟꯗꯇ ꯄꯥꯜꯂꯕ꯭ꯔꯅꯦ ꯃꯦꯝꯆꯥ?" "ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯌꯥꯝꯕꯣꯡ, ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯉꯤꯗꯣ ꯑꯩꯉꯣꯟꯗꯅꯦ ꯍꯥꯏꯕ." ꯅꯠꯇꯦ ꯏꯕꯦꯝꯃ, ꯁꯥꯎꯅꯨ, ꯑꯩꯈꯣꯏꯗꯤ ꯁꯥꯎꯗꯣꯔꯤ." "ꯑꯣ, ꯆꯨꯝꯃꯦꯗꯅ ꯃꯤꯅ ꯍꯥꯏꯕ." "ꯃꯤꯅ ꯀꯔꯤ ꯍꯥꯏꯕ?" "ꯑꯃꯨꯕ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤ ꯍꯥꯏꯅꯩꯌꯦ." ꯃꯦꯝꯆꯥ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯖꯕꯁꯦ ꯑꯃꯨꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯦꯝꯆꯥ ꯉꯧꯅꯅꯕ ꯍꯣꯠꯅꯕꯗ ꯑꯉꯣꯝ ꯇꯣꯔꯣꯅ ꯃꯔꯜ ꯃꯊꯨꯝ ꯇꯨꯝꯕꯒꯨꯝꯅ ꯃꯦꯝꯆꯥꯒꯤꯁꯨ ꯉꯧꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯄꯥꯝꯃꯨꯗꯦ, ꯃꯥꯅ ꯇꯩꯗꯕ ꯍꯣꯠꯅꯗꯕ ꯂꯩꯇꯦ꯫ ꯈꯣꯏꯗꯨꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯃꯨꯏ ꯁꯨꯝ ꯍꯥꯏꯕ ꯑꯗꯨꯗ ꯃꯦꯝꯆꯥ ꯁꯥꯎꯗꯨꯅ ꯃꯅꯥꯛꯇꯒꯤ ꯂꯩꯈꯣꯝ ꯈꯔ ꯂꯧꯈꯠꯂꯤ, ꯑꯗꯨꯒ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯏ꯫ ꯈꯣꯏꯗꯨꯝ ꯆꯣꯡꯈꯠꯂꯤ, ꯑꯗꯨꯒ "ꯍꯩ, ꯄꯥꯅꯤꯅꯦ ꯃꯦꯝꯆꯥ ꯅꯪꯕꯣ." ꯃꯦꯝꯆꯥ ꯁꯥꯎꯔꯞꯅ "ꯄꯥꯅꯕꯅꯤ ꯊꯥꯔꯤꯁꯦ." ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕꯗꯁꯨ ꯈꯠꯅꯕꯗꯁꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯎꯅꯕ ꯌꯥꯗꯦ, ꯆꯤꯛꯅꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩ꯫ ꯕꯤꯖꯣꯏ ꯇꯧꯔꯤꯕꯗꯨ ꯎꯏ꯫ ꯑꯅꯤꯁꯦ ꯍꯧꯔꯦꯗꯣ꯫ ꯑꯅꯤꯗꯣ ꯑꯃꯅ ꯉꯥꯡꯉꯤ ꯇꯥꯗꯦ, ꯑꯃꯅ ꯉꯥꯡꯉꯤ ꯇꯥꯗꯦ ꯈꯟꯅꯔꯛꯏ꯫ ꯈꯣꯏꯗꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯅꯪꯗꯤ ꯀꯩꯗꯧꯒꯦ ꯑꯩ ꯅꯥꯛꯇ ꯁꯨꯗꯦ ꯍꯥ? ꯅꯨꯄꯥ ꯃꯔꯛꯁꯤꯗ ꯀꯩꯗꯧꯕꯩ ꯂꯧ ꯁꯨꯔꯤꯅꯣ?" ꯃꯦꯝꯆꯥ ꯃꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕꯅꯤ꯫ ꯃꯦꯝꯆꯥ ꯈꯣꯏꯗꯨꯝꯒꯤ ꯈꯣꯏꯗꯧ ꯆꯤꯛꯄ ꯋꯥꯗꯣ ꯀꯞ ꯐꯥꯎꯕ ꯀꯞꯀꯦ ꯇꯧꯔꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯄꯦꯔꯨꯝ ꯇꯧꯔꯒ "ꯁꯨꯔꯤꯕ? ꯃꯨꯊꯤꯗ ꯏꯔꯥꯡ ꯇꯧꯒꯦ ꯇꯧꯕ." ꯈꯣꯏꯗꯨꯝ ꯉꯁꯥꯏ ꯃꯈꯩ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯤ꯫ ꯃꯨꯊꯤꯗ ꯏꯔꯥꯡ ꯇꯧꯕ ꯄꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯁꯥꯎꯕꯗꯨꯗꯤ ꯎꯠꯇꯦ꯫ "ꯏꯕꯦꯝꯃ, ꯐꯅ ꯑꯗꯨꯝ ꯆꯥꯅꯅꯤ, ꯑꯃꯨꯕ ꯃꯁꯦꯟ ꯇꯧꯕꯤꯌꯨ ꯏꯔꯥꯡꯗꯣ, ꯃꯨꯊꯤꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯅꯕ꯫ ꯑꯉꯧꯕ ꯑꯩꯈꯣꯏꯗꯤ ꯏꯔꯥꯡ ꯌꯥꯖꯗꯦ." ꯃꯦꯝꯆꯥ ꯀꯣꯠꯆꯤ ꯀꯣꯠꯇꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯨꯊꯤ ꯍꯥꯏꯔꯤꯕꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯤꯕꯗ ꯍꯥꯏꯅꯔꯤꯕ ꯅꯥꯝꯃ ꯍꯣꯕ ꯅꯨꯄꯥꯅꯤ꯫ ꯃꯦꯝꯆꯥ ꯁꯥꯎꯅ "ꯐꯩ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯔꯛꯎꯗ ꯍꯥꯏꯔꯣ, ꯑꯩꯅ ꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯐꯦꯠ ꯂꯥꯎꯅ ꯁꯥꯎꯅ ꯆꯠꯈꯤ꯫ "ꯍꯣꯏ ꯏꯕꯦꯝꯃ, ꯍꯥꯏꯖꯔꯣꯏ." ꯃꯦꯝꯆꯥ ꯑꯋꯣꯏ ꯇꯥꯈꯩ ꯆꯠꯈ꯭ꯔꯕ ꯑꯗꯨꯗ ꯈꯣꯏꯗꯨꯝ ꯃꯊꯟꯇ "ꯑꯋꯣꯏ ꯇꯥꯈꯩ ꯆꯠꯈ꯭ꯔꯤꯅꯦ, ꯑꯁ ꯑꯩꯗꯤ ꯀꯝꯗꯧꯅꯤ, ꯐꯒꯗ꯭ꯔꯅ ꯇꯧꯔꯨꯔꯒ." ꯊꯥꯕꯜꯂꯩ ꯅꯣꯛꯏ, ꯑꯗꯨꯒ "ꯌꯥꯝꯕꯣꯡ, ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯠꯅꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯍꯦꯛꯇ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ." "ꯏꯕꯦꯝꯃ, ꯑꯩꯗꯤ ꯍꯥꯏꯕ ꯀꯨꯏꯔꯦ,
ꯃꯥꯅ ꯃꯥꯒꯤ ꯀꯨꯆꯨꯁꯦ ꯈꯤꯇ ꯑꯣꯏꯁꯨ ꯄꯥꯜꯂꯛꯈꯤꯒꯦꯅ ꯌꯥꯗ꯭ꯔꯤꯅꯤ ꯃꯦꯝꯆꯥ ꯇꯧꯒꯦ ꯍꯧꯅ ꯈꯣꯏꯗꯨꯝ ꯇꯥꯅꯅꯕ ꯃꯔꯩ ꯀꯣꯟꯁꯤꯟꯅꯗꯨꯅ ꯇꯥ ꯃꯨꯊꯤ ꯃꯨꯊꯤ ꯍꯔꯥꯎꯅ ꯍꯥꯎꯅꯤ ꯏꯕꯦꯝꯃ ꯃꯦꯝꯆꯥ ꯇꯥ ꯃꯨꯊꯤ ꯌꯥꯝ ꯄꯨꯅꯨꯋꯣ ꯋꯥꯅꯤꯌꯦ ꯅꯅꯥꯎ ꯈꯤꯇ ꯈꯤꯇ ꯍꯥꯞꯆꯒꯦꯀꯣ ꯏꯕꯦꯝꯃꯅ ꯈꯤꯇ ꯍꯥꯞꯄꯦ ꯈꯤꯇ ꯄꯨꯅꯤ ꯌꯥꯝꯅ ꯍꯥꯞꯄꯦ ꯌꯥꯝꯅ ꯄꯨꯅꯤ ꯏꯕꯦꯝꯃ ꯈꯨꯁꯤ ꯇꯧꯕꯤꯌꯨ ꯕꯤꯖꯣꯏ ꯇꯧꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯉꯁꯤꯗꯤ ꯂꯧ ꯁꯨꯕ ꯇꯣꯛꯑꯅꯤꯗꯣ ꯕꯤꯖꯣꯏ ꯃꯦꯝꯆꯥꯗ ꯏꯕꯦꯝꯃ ꯃꯦꯝꯆꯥ ꯅꯪꯕꯨ ꯈꯣꯏꯗꯨꯝ ꯇꯥꯕ ꯇꯥꯔꯦꯅꯦ ꯇꯥ ꯕꯤꯖꯣꯏ ꯇꯥꯒꯦ ꯇꯥꯁꯅꯨ ꯃꯥꯅ ꯑꯩꯕꯨ ꯃꯨꯊꯤꯗ ꯊꯥꯖꯕꯤꯅꯤ ꯍꯥꯏꯌꯦ ꯑꯩꯁꯨ ꯇꯧꯒꯦ ꯍꯥꯏ ꯅꯈꯣꯏꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤꯀꯣ ꯈꯣꯏꯗꯨꯝ ꯐꯧꯒ ꯑꯗꯨ ꯍꯨꯟꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯦꯝꯆꯥ ꯃꯨꯊꯤꯒꯤ ꯐꯧ ꯑꯗꯨ ꯍꯥꯞꯇꯨꯅ ꯇꯥ ꯃꯨꯊꯤꯒꯤ ꯈꯪꯅꯖꯕꯒ ꯂꯩꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯕꯦꯝꯃ ꯑꯃꯠꯇ ꯍꯦꯛ ꯂꯩꯖꯗꯦꯗ ꯑꯗꯨꯗꯤ ꯇꯥ ꯃꯨꯊꯤ ꯅꯅꯥꯎ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯒꯦꯗꯅ ꯃꯨꯊꯤ ꯅꯣꯛꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯌꯦꯡꯗꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯀꯨꯏꯔꯦ ꯅꯥꯃ ꯍꯥꯡꯕ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ ꯈꯣꯏꯗꯨꯝ ꯑꯗꯨ ꯎꯕꯗ ꯃꯁꯤ ꯅꯣꯛꯏꯅꯦ ꯃꯁꯤ ꯃꯊꯣꯏꯅꯔꯤ ꯈꯣꯏꯗꯨꯝ ꯍꯥꯏꯔꯤꯕꯅꯤ ꯃꯦꯝꯆꯥꯕꯨ ꯈꯝꯕꯟ ꯆꯥꯎꯕ ꯅꯨꯡꯁꯤꯕꯗ ꯍꯥꯏꯔꯤꯕꯅꯤ ꯊꯥꯕꯂꯩꯅ ꯌꯥꯝꯕꯣ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯕꯤꯅꯨ ꯍꯥꯏꯖꯕꯗꯨꯅꯤ ꯑꯩꯗꯤ ꯏꯕꯦꯝꯃ ꯁꯨꯃꯥꯏꯅ ꯊꯣꯛꯅꯤꯗꯤ ꯀꯅꯥꯅ ꯈꯪꯉꯨꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯅꯅꯕ ꯍꯥꯏꯗꯅ ꯇꯧꯔꯨꯕꯅꯤ ꯃꯦꯝꯆꯥ ꯈꯣꯏꯗꯨꯝ ꯇꯥꯅꯅꯕ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯣꯛꯂꯛꯏ ꯈꯣꯏꯗꯨꯝ ꯃꯊꯥ ꯁꯥꯅ ꯍꯥꯏ ꯃꯁꯤꯗꯤ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯗ ꯂꯧꯄꯨꯗꯨꯅ ꯈꯣꯏꯗꯨꯝꯗ ꯈꯣꯏꯗꯨꯝ ꯀꯔꯤꯅꯣꯅꯦ ꯐꯧꯕꯣꯛ ꯑꯃ ꯆꯠꯅꯤ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯊꯣꯛꯀꯅꯤ ꯅꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯋꯥꯔꯤ ꯇꯧꯐꯝ ꯅꯠꯇꯦꯀꯣ ꯃꯁꯦ ꯐꯧꯕꯝꯅꯤꯅꯦ ꯃꯤ ꯃꯈꯨꯠ ꯍꯥꯡꯕ ꯇꯥꯔꯦꯅꯦ ꯈꯣꯏꯗꯨꯝ ꯂꯧꯄꯨꯗꯨꯗ ꯁꯥꯎꯕ ꯎꯠꯇꯅ ꯐꯅꯤꯗꯥꯗ ꯅꯅꯥꯎꯁꯦ ꯍꯟꯗꯛ ꯈꯔ ꯇꯣꯏꯕꯁꯤꯗ ꯈ꯭ꯋꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯖꯕꯅꯤ ꯅꯨꯄꯥꯗꯨ ꯐꯧ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯣꯏꯗꯨꯝꯅ ꯊꯥꯕꯂꯩ ꯅꯪ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯆꯠꯄ꯭ꯔꯥ ꯑꯃ ꯇꯧꯗ ꯌꯥꯔꯣꯏ ꯑꯩ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯕ ꯇꯥꯔꯦ ꯏꯕꯦꯝꯃ ꯅꯪ ꯆꯠꯄꯅ ꯐꯔꯅꯤ ꯕꯤꯖꯣꯏꯁꯨ ꯑꯥꯗ ꯂꯩꯔꯦ ꯊꯥꯕꯂꯩ ꯑꯃꯗꯤ ꯕꯤꯖꯣꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗꯤ ꯃꯊꯤ ꯐꯣꯡꯗꯦ ꯈꯣꯏꯗꯨꯝꯒ ꯃꯦꯝꯆꯥꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯗꯕ ꯂꯩꯇ꯭ꯔꯕꯅꯤ ꯌꯥꯝꯕꯨꯡꯁꯦ ꯃꯦꯝꯆꯥꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯩꯗꯧ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯊꯥꯕꯂꯩ ꯃꯌꯥ ꯀꯨꯝꯃꯤ ꯍꯩꯃꯥ ꯌꯥꯝꯕꯨꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯊꯥꯕꯂꯩ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯆꯠꯈ꯭ꯔꯦ ꯃꯦꯝꯆꯥ ꯅꯪ ꯑꯁꯣꯝꯗ ꯆꯠꯂꯣ ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯃꯦꯝꯆꯥ ꯈꯣꯏꯗꯨꯝꯅ ꯁꯤꯜꯂꯛꯏꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯁꯥꯎꯔꯞ ꯇꯧꯅ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ ꯆꯠꯂꯣꯏ ꯅꯪꯁꯨ ꯑꯁꯤꯗ ꯁꯨꯅꯤꯡꯉꯕꯗꯤꯅꯦ ꯑꯗꯨꯝ ꯁꯨ ꯑꯁꯣꯝꯗꯅ ꯀꯅꯥꯅ ꯍꯥꯞꯇꯣꯏꯕ ꯁꯨꯔꯤꯁꯦ ꯑꯩꯈꯣই ꯈꯛꯇꯅꯤ ꯅꯨꯄꯤ ꯌꯥꯝꯅ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯃꯥꯏ ꯍꯥꯞꯆꯅꯤ ꯍꯧꯖꯤꯛꯇꯁꯨ ꯇꯥꯗꯅ ꯀꯨꯏꯅ ꯂꯧꯄꯥꯛꯇ ꯂꯩ ꯍꯥꯏꯗꯅ ꯉꯥꯡꯉꯝꯕꯅꯤ ꯆꯠꯂꯣ ꯑꯃꯨꯛ ꯆꯩꯔꯛꯄ ꯇꯥꯔꯦꯕ ꯆꯠꯂꯣꯏ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯞ ꯑꯃꯨꯛ ꯍꯣꯟ ꯇꯧꯖꯅꯤ ꯕꯤꯖꯣꯏ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯣ ꯏꯕꯦꯝꯃ ꯃꯦꯝꯆꯥ ꯃꯥꯏ ꯄꯣꯕꯥ ꯁꯥꯁꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯊꯥꯕꯂꯩꯒ ꯋꯥꯔꯤ ꯈꯤꯇ ꯁꯥꯍꯧꯒꯦ ꯉꯁꯤꯒꯤ ꯋꯥ ꯑꯝꯇ ꯍꯥꯏꯅꯗ꯭ꯔꯤ ꯏꯁꯤꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥ ꯎꯄꯥꯏ ꯂꯩꯇ ꯆꯠꯈꯤ ꯕꯤꯖꯣꯏ ꯑꯃꯗꯤ ꯊꯥꯕꯂꯩ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯕꯤꯖꯣꯏꯅ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯅꯤꯁꯤꯕꯨ ꯀꯃꯥꯏ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯣꯏꯅꯣ ꯕꯤꯖꯣꯏ ꯑꯃꯗꯤ ꯊꯥꯕꯂꯩ ꯑꯅꯤ ꯑꯗꯨ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯗꯨꯅ ꯂꯩꯍꯧꯔꯤ ꯈꯣꯏꯗꯨꯝ ꯃꯦꯝꯆꯥ ꯂꯥꯛꯄ ꯎꯕꯗ ꯂꯥꯛꯇꯤ ꯂꯥꯛꯏꯍꯦ ꯁꯤ ꯑꯣꯏꯔꯗꯤ ꯈꯔ ꯐꯔꯅꯤ ꯃꯦꯝꯆꯥ ꯁꯥꯎꯕ ꯍꯟꯗꯦ ꯀꯩꯗꯧ ꯀꯧꯔꯛꯏꯅꯣ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯃꯦꯝꯆꯥ ꯑꯃꯨꯛ ꯍꯟꯒꯦ ꯇꯧꯏ ꯈꯣꯏꯗꯨꯝ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯉꯥꯏꯈꯣꯃꯦ ꯃꯦꯝꯆꯥ ꯅꯪꯕꯣ ꯁꯥꯎꯒꯟꯈ꯭ꯔꯦ ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯁꯥꯎꯒꯟꯕ꯭ꯔꯣ ꯅꯨꯡꯁꯤꯕꯅꯤ ꯁꯥꯎꯔꯅꯨꯁꯦ ꯃꯁꯛ ꯑꯁꯤꯅ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯒ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯃꯨꯠꯇꯛꯀ ꯇꯧꯔꯒ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯃꯦꯝꯆꯥ ꯈꯔꯗꯤ ꯅꯦꯝꯊꯔꯦ ꯃꯦꯝꯆꯥ ꯐꯧ ꯍꯥꯞꯅ ꯉꯥꯡꯉꯤ ꯅꯊꯟꯇ ꯉꯝꯅꯅꯕ ꯁꯨꯕ ꯌꯥꯗ꯭ꯔꯣ ꯈꯠꯅꯕꯁꯨ ꯑꯗꯨꯝ ꯍꯧꯋꯤ ꯑꯩ ꯌꯥꯎꯗꯕꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ ꯈꯣꯏꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯁꯦ ꯑꯝꯇ ꯊꯥꯡꯒꯠꯃꯤꯟꯅꯁꯦꯕ ꯃꯦꯝꯆꯥ ꯊꯣꯡꯀꯠꯂꯤ ꯈꯣꯏꯗꯨꯝꯗ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯁꯥꯎꯕꯁꯤꯅꯕꯨ ꯍꯦꯟꯅ ꯔꯥꯁꯤ ꯂꯩꯊꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯗ ꯃꯨꯇꯛ ꯇꯧꯕꯁꯤꯗ ꯃꯦꯝꯆꯥ ꯐꯧ ꯑꯗꯨ ꯗꯣꯡ ꯂꯥꯎꯅ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯊꯝꯃꯤ ꯈꯣꯏꯗꯨꯝ ꯇꯨꯒꯦ ꯇꯧꯏ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯇꯧꯅꯨ ꯅꯪ ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯅꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯕ ꯍꯣꯏ ꯄꯥꯟꯒꯦ
ꯆꯠꯂꯣ ꯇꯥꯗꯅ ꯑꯃꯨꯛ ꯉꯥꯡꯉꯛꯄ ꯇꯥꯔꯦ ꯈꯣꯏꯗꯨꯝ ꯐꯧ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯦꯝꯆꯥ ꯉꯥꯡꯗꯨꯅ ꯐꯧꯕꯣꯠ ꯑꯗꯨ ꯈꯣꯝꯂꯤ ꯃꯌꯥꯝ ꯑꯗꯨ ꯂꯧ ꯇꯪꯈꯥꯏ ꯆꯟꯁꯤꯟꯅꯔꯛꯄ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯐꯝ ꯌꯦꯡꯅꯗꯨꯅ ꯄꯣꯊꯥꯅꯩ ꯐꯧꯄꯨ ꯑꯗꯨꯅ ꯊꯥꯕꯂꯩ ꯅꯈꯣꯏ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯎꯅꯍꯦ ꯍꯩꯊꯥ ꯄꯣꯊꯥꯁꯤ ꯌꯦꯜꯂꯨ ꯂꯥꯎ ꯊꯥꯕꯂꯩ ꯃꯦꯝꯆꯥꯗ ꯃꯦꯝꯆꯥ ꯂꯥꯎ ꯈꯣꯏꯗꯨꯝꯅ ꯑꯃꯨꯛꯀꯁꯨ ꯑꯃꯨꯕ ꯃꯤꯗꯤ ꯇꯧꯔꯨꯅꯨꯗ ꯃꯦꯝꯆꯥ ꯏ ꯀꯥꯔꯛꯏ ꯐꯩ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯧꯔꯦ ꯑꯩ ꯌꯦꯟꯒꯦ ꯅꯪꯒꯤ ꯁꯔꯨꯛ ꯊꯣꯡꯉꯣꯏꯕ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯠꯈꯤ ꯈꯣꯏꯗꯨꯝꯅ ꯑꯄꯪꯕꯤꯁꯤꯗꯤ ꯑꯩꯅꯗꯤ ꯃꯥ ꯋꯥꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤ ꯕꯤꯖꯣꯏ ꯅꯣꯛꯏ ꯑꯗꯨꯒ ꯈꯣꯏꯗꯨꯝ ꯅꯪꯒꯤꯁꯦ ꯃꯅꯨꯡꯗ ꯑꯪꯀ ꯑꯃꯗꯤ ꯌꯥꯎꯔꯤꯀꯣ ꯑꯪꯀ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯌꯥꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅ ꯅꯪꯁꯨ ꯑꯪꯀ ꯈꯔ ꯍꯣꯠꯂꯨ ꯂꯣꯟꯅ ꯊꯨꯞꯅ ꯀꯣꯏꯕꯁꯦ ꯌꯥꯝ ꯃꯥꯡꯖꯕꯅꯤ ꯃꯤꯒꯤ ꯃꯐꯝ ꯄꯤꯔꯤꯕꯅꯤꯀꯣ ꯑꯁ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯇꯧꯔꯛꯑꯕ ꯃꯤ ꯇꯥꯈꯤꯕ ꯇꯥꯔꯦ ꯇꯣꯛꯌꯥꯅꯤ ꯃꯦꯝꯆꯥ ꯊꯥꯕꯂꯩ ꯀꯤꯂꯤ ꯆꯅꯥ ꯑꯗꯨ ꯂꯥꯗ ꯍꯥꯞꯇꯨꯅ ꯃꯊꯪ ꯌꯦꯜꯂꯛꯏ ꯃꯦꯝꯆꯥꯅ ꯈꯣꯏꯗꯨꯝ ꯈꯣꯏ ꯃꯄꯥ ꯌꯧꯔꯛꯄ ꯑꯗꯨꯗ ꯀꯗꯥꯏ ꯑꯩ ꯌꯦꯟꯒꯦ ꯃꯁꯤ ꯁꯛꯇꯥꯁꯦ ꯄꯤꯖꯔꯣꯏ ꯈꯣꯏꯗꯨꯝ ꯀꯤꯂꯤ ꯆꯅꯥꯗꯨ ꯎꯕꯗ ꯏꯁ ꯍꯥꯎꯔꯅꯤꯗ ꯃꯁꯛ ꯐꯖꯩ ꯃꯦꯝꯆꯥ ꯈꯣꯏꯗꯨꯝ ꯀꯥꯟꯊꯣꯛꯇꯨꯅ ꯇꯥ ꯕꯤꯖꯣꯏ ꯁꯦ ꯈꯔ ꯌꯥꯝ ꯍꯥꯞꯄꯝꯒꯦ ꯄꯦꯟꯅ ꯆꯥꯊꯣꯛꯑꯣ ꯃꯤ ꯑꯅꯤꯒꯤ ꯁꯔꯨꯛꯇꯣ ꯅꯊꯟꯗ ꯆꯥꯎ ꯂꯥ ꯑꯗꯨꯗꯤ ꯊꯥꯕꯂꯩꯅ ꯌꯦꯟꯕꯅꯤ ꯃꯦꯝꯆꯥ ꯈꯣꯏꯗꯨꯝꯕꯨꯗꯤ ꯍꯥꯞꯂꯝꯗ꯭ꯔꯦ ꯈꯣꯏꯗꯨꯝ ꯂꯥ ꯑꯗꯨ ꯈꯛꯇ ꯄꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯂꯩꯍꯧꯏ ꯑꯥꯏ ꯃꯦꯝꯆꯥ ꯅꯪ ꯁꯦꯡꯉꯦ ꯑꯩꯈꯣꯏꯗꯤ ꯇꯧꯒꯦꯇ ꯉꯝꯃꯦ ꯀꯨꯆꯨ ꯈꯔ ꯃꯨꯖꯕꯒꯤ ꯋꯥꯅꯤ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯅꯣꯛꯏ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯥꯕꯂꯩ ꯑꯅꯤꯁꯨ ꯌꯦꯟꯕ ꯂꯣꯏꯔꯗꯨꯅ ꯐꯝꯗꯨꯅ ꯆꯥꯕ ꯍꯧꯔꯛꯏ ꯈꯣꯏꯗꯨꯝ ꯃꯌꯥꯝꯅ ꯂꯣꯏꯅ ꯆꯥꯅꯔꯦ ꯃꯥ ꯈꯛꯇ ꯆꯥꯗ꯭ꯔꯦ ꯈꯣꯏꯗꯨꯝ ꯕꯤꯖꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯊꯥꯕꯂꯩ ꯈꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯆꯥꯅꯤꯡꯅ ꯌꯦꯡꯉꯤ ꯃꯦꯝꯆꯥ ꯈꯣꯏꯗꯨꯝ ꯇꯥꯅꯅꯕ ꯍꯥꯎꯈ꯭ꯔꯦꯗ ꯆꯉꯥꯡꯁꯤꯒ ꯑꯣꯟꯊꯣꯛꯅ ꯄꯛꯅꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯈꯣꯏꯗꯨꯝ ꯃꯇꯤꯟ ꯌꯣꯠꯂꯤ ꯑꯗꯨꯒ ꯕꯤꯖꯣꯏ ꯅꯪꯒꯤꯗꯣ ꯁꯔꯨꯛ ꯑꯅꯤꯒꯤꯁꯨ ꯍꯥꯏꯔꯝꯗꯥꯏꯅꯦ ꯈꯤꯇ ꯆꯥꯒꯦ ꯕꯤꯖꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯪꯗꯦ ꯑꯩꯗꯤ ꯑꯌꯦꯟꯕ ꯃꯤꯒꯤ ꯑꯌꯥꯕ ꯂꯧꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯔꯨꯛ ꯐꯥꯎꯕ ꯄꯤꯖꯒꯦ ꯑꯁ ꯌꯥꯅꯤꯃꯤ ꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯈꯔ ꯆꯥꯒꯦꯕ ꯑꯩꯕꯨ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯋꯥꯅꯤ ꯕꯤꯖꯣꯏꯅ ꯃꯦꯝꯆꯥꯗ ꯍꯣ ꯃꯤ ꯆꯥꯒꯦ ꯍꯥꯏꯔꯤꯌꯦ ꯄꯤꯖꯕ ꯌꯥꯕ꯭ꯔꯣ ꯃꯦꯝꯆꯥ ꯍꯥꯏꯔꯛꯂꯤꯕꯗꯨ ꯚꯥꯞ ꯇꯥꯏ ꯌꯥꯗꯦ ꯑꯌꯦꯟꯕ ꯃꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯤꯉꯣꯟꯗ ꯄꯤꯖꯔꯗꯤꯅꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯣ ꯊꯨꯡꯅꯖꯅꯨꯀꯣ ꯑꯁ ꯋꯥꯍꯩꯁꯤꯗꯤ ꯀꯟꯃꯜꯂꯤꯍꯦ ꯈꯣꯏꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦꯍꯦ ꯄꯤꯖꯔꯨꯔꯒ ꯑꯩ ꯊꯥꯕꯂꯩꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯁ ꯕꯤꯖꯣꯏ ꯅꯪꯁꯨ ꯑꯉꯥꯡꯗꯧꯅ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ ꯈꯔ ꯆꯥꯒꯦꯃꯤ ꯈꯪꯗꯦ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ ꯉꯝꯃꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯈꯣꯏꯗꯨꯝ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥꯕꯂꯩꯅ ꯃꯦꯝꯆꯥꯗ ꯃꯦꯝꯆꯥ ꯅꯪꯕꯨ ꯃꯇꯤꯟ ꯇꯥꯔꯒ ꯂꯩꯔꯤꯃꯤ ꯄꯥꯞ ꯄꯨꯕ ꯇꯥꯔꯦ ꯈꯤꯇ ꯄꯤꯔꯨꯆꯣꯕ ꯄꯤꯔꯣꯏ ꯉꯁꯤꯒꯤ ꯑꯩꯕꯨ ꯀꯌꯥꯗ ꯁꯥꯎꯍꯜꯂꯦ ꯂꯥꯛꯅꯒꯤꯃ ꯑꯁ ꯅꯣꯏꯅꯤꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯣꯏꯗꯨꯝ ꯃꯊꯟꯇ ꯇꯤꯡꯉꯛ ꯃꯌꯥꯝꯅ ꯆꯥꯔꯤꯗꯨ ꯌꯦꯡꯉꯤ ꯑꯣꯟꯊꯣꯛꯄꯒꯤ ꯍꯥꯏꯖꯔꯨꯕꯅꯤ ꯑꯩꯕꯨ ꯑꯁꯨꯛ ꯍꯥꯎꯕꯁꯦ ꯆꯥꯕ ꯍꯦꯛ ꯐꯪꯗꯦꯗ ꯑꯩꯕꯨ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯆꯪꯉꯒ ꯂꯥꯜꯂꯦ ꯍꯥꯏꯔꯨꯔꯁꯤꯔꯅꯦ ꯍꯥꯏꯔꯣꯏꯗ ꯍꯋꯥꯏ ꯈꯔꯒꯤ ꯅꯨꯄꯥꯅꯕꯨ ꯍꯣꯔꯦꯟ ꯗꯃꯥ ꯑꯃ ꯆꯥꯔ ꯂꯣꯏꯔꯦ ꯁꯦ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯗꯨꯝ ꯇꯨꯝꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯏ ꯃꯦꯝꯆꯥ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯥꯕꯂꯩ ꯌꯥꯝꯕꯨꯡꯁꯦ ꯇꯨꯝꯈ꯭ꯔꯦ ꯋꯥꯅꯤ ꯑꯩꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯇꯧꯕꯤꯅꯣꯅ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯕꯣ ꯕꯤꯖꯣꯏ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯈꯣꯏꯗꯨꯝꯕꯨ ꯍꯧꯗꯣꯛꯄꯗ ꯅꯨꯄꯥ ꯁꯦ ꯆꯥꯔꯁꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯣ ꯆꯥꯔꯔꯣꯏꯌꯦ ꯑꯩꯅ ꯆꯥꯔꯨꯔꯒ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯑꯃꯨꯛ ꯀꯥꯏꯅꯔꯗꯤ ꯑꯁ ꯄꯪꯍꯥꯏ ꯍꯥꯏꯕꯗꯨꯕꯨ ꯆꯥꯔꯁꯦꯕ ꯑꯩꯁꯨ ꯌꯥꯝ ꯆꯥꯗ꯭ꯔꯤꯕꯅꯤ ꯃꯦꯝꯆꯥ ꯕꯤꯖꯣꯏꯅ ꯆꯪꯈꯤꯕꯗꯨ ꯎꯔꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯣꯏꯅꯤ ꯃꯥꯏ ꯆꯥꯖꯔꯅꯤ ꯑꯩꯁꯨ ꯗꯥ ꯕꯤꯖꯣꯏꯗ ꯐꯅ ꯌꯥꯝꯅꯗꯤ ꯍꯥꯞꯄꯝꯕꯅꯤ ꯈꯣꯏꯗꯨꯝ ꯃꯅꯝ ꯑꯗꯨꯅ ꯋꯥ ꯀꯨꯏꯅ ꯉꯥꯡꯕ ꯉꯝꯗꯦ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯀꯗꯥꯏ ꯅꯪ ꯉꯁꯥꯏꯗ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯃꯨꯛ ꯆꯥꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯗꯨꯝ ꯍꯋꯥꯏ ꯑꯗꯨ ꯆꯈꯣꯝ ꯅꯝꯁꯤꯜꯂꯛꯏ ꯃꯦꯝꯆꯥ ꯍꯔꯥꯎꯖꯩ ꯊꯥꯕꯂꯩꯅ ꯍꯔꯥꯎꯕꯤꯀꯥꯁꯨ ꯇꯧꯔꯤ ꯃꯁꯛꯁꯤꯒ ꯑꯣꯏ ꯁꯣꯏꯔꯣꯏꯗꯕꯗ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯥꯡꯅꯖꯔꯁꯨ ꯃꯥꯃꯨꯛ ꯅꯨꯡꯁꯤꯕ ꯂꯩꯕ ꯅꯠꯇꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯟꯊꯈꯩ ꯅꯣꯛꯃꯤꯟꯅꯩ ꯃꯌꯥꯝ ꯑꯗꯨ ꯂꯧ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯅꯗꯨꯅ ꯑꯃꯨꯛ ꯁꯨꯕ ꯍꯧꯅꯔꯦ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯑꯃꯒ ꯐꯥꯎꯕ ꯉꯥꯡꯅꯗꯅ ꯁꯨꯅꯔꯛꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯣꯏꯗꯨꯅ ꯀꯥꯔꯛꯂꯤ ꯈꯣꯏꯗꯨꯝ ꯕꯤꯖꯣꯏ ꯊꯥꯕꯂꯩ ꯃꯦꯝꯆꯥ ꯃꯔꯤ ꯑꯗꯨꯁꯨ ꯀꯥꯔꯛꯂꯤ ꯊꯥꯕꯂꯩꯅ ꯌꯥꯝꯕꯣ
Ngasi di nungdawairam nusit chaba thoktrene. Nusit aibu ibema masidagi henba leitre natrane Bijoy. Khangde aidi nakhoi masena dungang na jo ai holakan. Haiso haibani Bijoy. Thabalega na khoi ani khangnaba mayam da haidoktri se kaigin. Ho khoi dine haying chenba numita. Aduda mayam da ngakhange. Memchana mani da Bijoy. Mi khangaga wayam thoyam na bani. Mi yamaga thi yame haiduni. Aikhoisu masina khanghaludane wawa laudana khulle kai sigi angabu phabo khangedana hojikti hai apangbi aduna pharibani ne nanga aiga koine khangabani na nangonda nupam tana koige haidre aingonda kanamtana mideng karan chalakte dana hari nangonda bokana mideng karan chalakte ba sakta mangni torobot angobu hek maladana adudi hainu de memcha nanga sidi yum haloishe isis nana kai dongom de ba Tongnu da memcha ho tawre aidi nangna ingonda kaido ngamdoi ba memcha makhwanga metuna khoidumgi mangda thauna leina changsili khoidum memcha makhut adu ta paiduna phare adudi aina to bongamba haibadu yengoko asi haiduna memcha bu chingi memcha na aima thabale aibum da kalume bizoina thabaleida yaurnu oisu oiroi makhoi ani gi dhabni mapunsi chupane asumna tawduna laabani Thabale, nang ba ina haise dadraba. Aisi puki badari me. Thabale, chalo. Masinu bise khoidum mai gi gun khangange. Na khoi yaw basi dama naw ma chawri. Khoidum phane sangna memcha bu chingi bizoina yawruno haina thabale so. Itai be ma. Mai ai ngamjaroi. Nushina ba nupagi makhutagi karamna kandoino. Ani do mang thangduna prap chatnakhi. Memcha oireroi khanduna taptharai. Yambo, kai nume, mino okraga yambungbu kai nina khanagani. Ugi usanu, sida thokna na banatro, nangna tawrida. Hoise, yambo, khusim da thadok piyo ba. Chase hairasu isana yana lakchagi gadoge. Khoidum memcha gi wahai ama ani da pangthai. Makhut adu thangtorai. Memcha makhut adu yengduna. Kaya da kana chingi no ne se. Hauno, aduna ne. Nupi na khoina kange haina kanbada. Nupa akhoidagi kayam yamni hengani hoini pharine dubu yambungbu ai puba ngamadra khoidum haujing mang nupi thibagi phibam di yamna chadri khoidum matuk hakna wakhal ta daba mi sunatte lat tawduna hujikbu hoini aigi lekhom siga yambungbu ngamladraba aina phagi dawunida nangna lamkhare henbudu Ani to harauna wari sadana amuk lai bizoina urabra aina haidra makhoi ani gi tat ne haidan matai manau khatnabada yaurun no haibaduni ta bizoi yum halaga cha mu thongu do natra bizoi no fet tawi aduga nang ne hene khangi duni aikhoi sanai be makhoi di yum yoraga wai haidana hiptuna chak ngai ga dori borini kai de no da ai ta bizoina thonglubani na aisu thonglu ga dori bani Karige tude. Nangna thanta waba yabra. Aisu wahan gadoriba. Nangna toba khuding aisu yaw gadoribani. Nangna waba khuding aisu saruk yazagi. Bizoi madi mapami mana draba magalai zabani thabalai madi adunate mabung mapa. Mapa mama suna laiduna kezana nungayai fana lai zabani. Maramasina makhoi bani nungsinaba asi khanghandabani. Mayamna sumemcha amadi khoidum nungsinaba. Mapa chanabagi adum. Yauri boining bani. Thabale yum yobuga iru maitha jatuna chak thongna na ba sem sai mama jamuna changlak tuna. Haima. Karino tawrami sidi. Ima chak thonggi tawbani. Haima. Nang bulog da chatluba natro. Chatluyi kaidawrage. Yade ima thonggi. Nabung taradi wa thokpa tare. Thabale no fet tawi aduga. Ima ai dum thonggi. Ai kaisu wa deba. Ima su inkol chatluri duni. Hogolo yade ima thongila lau ko me haidana ngangbada ima khumpham leitrabani kadai ima ne tharoi su thongduini jamuna magi makhuttagi chak thongbudu mulle thabale magi manakta leiduna chak thongbudu mateng panglei thabale mathanta tharoi se thiluradi no aikrani da ai thilu da bayade thabale wakhal sagali talaga sida thoiba changlei aduga kari injang no ne namana chana du hauna thongi du ba Tajo, tharoini.
ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ ꯍꯥꯎꯗꯣꯏꯅꯤ ꯏꯃꯥꯅ ꯊꯣꯡꯕ ꯊꯔꯣꯏ ꯍꯥꯏꯅꯔꯤꯕꯅꯤ ꯊꯣꯡꯉꯣ ꯊꯣꯡꯉꯣ ꯑꯩꯒꯤ ꯀꯥꯗ ꯂꯩꯒꯦꯀꯣ ꯇꯥꯆꯧꯁꯨ ꯂꯥꯛꯑꯦ ꯊꯔꯣꯏꯁꯦ ꯃꯦꯝꯆꯥꯒꯤꯅꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯤꯜꯂꯨꯔꯒꯦ ꯖꯃꯨꯅꯥ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯏꯟꯁꯥꯡ ꯃꯊꯪ ꯃꯊꯪ ꯍꯥꯞꯂꯛꯏ ꯊꯥꯕꯂꯩ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃ ꯊꯥꯡꯖꯤꯜꯂꯤ ꯖꯃꯨꯅꯥ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯆꯥꯅ ꯇꯧꯔꯤꯕꯗꯣ ꯏꯕꯥꯅꯤꯒꯤꯁꯤꯗ ꯍꯥꯞꯄꯁꯤꯗꯤ ꯑꯁ ꯍꯥꯞꯇ ꯍꯥꯞꯄꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯋꯥꯅꯤ ꯃꯦꯝꯆꯥ ꯈꯣꯏꯗ ꯄꯤꯔꯨꯒꯦ ꯃꯥ ꯊꯔꯣꯏ ꯌꯥꯝ ꯄꯥꯝꯕꯅꯤ ꯏꯍꯦ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯖꯃꯨꯅꯥ ꯊꯔꯣꯏ ꯈꯔ ꯍꯥꯞꯄꯦ ꯊꯥꯕꯂꯩꯅ ꯍꯥꯞꯂꯤꯕꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯥꯅ ꯍꯥꯞꯄꯦ ꯑꯁ ꯑꯩ ꯇꯧꯒꯦꯁꯦ ꯃꯤꯉꯣꯟꯗ ꯏꯟꯖꯥꯡ ꯄꯤꯕꯕꯨ ꯈꯤꯇꯪ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯊꯥꯕꯂꯩ ꯃꯈꯣꯏꯒꯤ ꯇꯦꯡꯀꯣꯠ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯥꯞꯂꯤ ꯖꯃꯨꯅꯥꯅ ꯍꯥꯏ ꯌꯥꯔꯦꯅꯦ ꯅꯪꯕꯨ ꯑꯝꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯊꯥꯕꯂꯩ ꯇꯦꯡꯀꯣꯠꯇꯨ ꯄꯥꯏꯗꯨꯅ ꯌꯨꯝꯌꯥꯏꯗꯒꯤ ꯃꯕꯨꯡꯕꯨ ꯀꯧꯔꯛꯏ ꯇꯥꯆꯧ ꯇꯥꯆꯧ ꯀꯩ ꯍꯥꯏꯒꯦ ꯆꯥꯛ ꯂꯣꯏꯔꯕꯣ ꯖꯃꯨꯅꯥꯅ ꯃꯆꯥꯗ ꯍꯣ ꯃꯦꯝꯆꯥꯒꯤ ꯏꯟꯖꯥꯡ ꯄꯤꯅꯤ ꯍꯥꯏꯔꯤꯌꯦ ꯑꯝꯇ ꯊꯤꯟꯃꯤꯟꯅꯔꯨꯆꯣ ꯆꯠꯂꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯊꯣꯏꯕ ꯇꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯔꯅ ꯍꯔꯥꯎꯔꯨꯔꯦ ꯊꯥꯕꯂꯩ ꯃꯕꯨꯡꯗ ꯀꯦꯁꯟꯅꯩ ꯑꯗꯨꯒ ꯀꯨꯏꯔꯣꯏꯕ ꯁꯠ ꯊꯤꯜꯂꯝꯃꯒ ꯍꯜꯂꯛꯁꯦꯕ ꯊꯥꯕꯂꯩꯅ ꯉꯝꯗꯨꯅ ꯃꯕꯨꯡ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯊꯥꯕꯂꯩ ꯃꯦꯝꯆꯥꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯛꯄ ꯑꯗꯨꯗ ꯇꯥꯆꯧ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ ꯀꯩꯒꯤ ꯂꯩꯗ ꯂꯩꯔꯝꯃꯣꯕ ꯃꯦꯝꯆꯥꯗꯤ ꯇꯥꯆꯧꯗ ꯌꯥꯝ ꯏꯀꯥꯏꯖꯕꯅꯦꯕ ꯑꯃꯨꯛ ꯏꯀꯥꯏꯈꯤꯅꯤꯕ ꯍꯣ ꯆꯠꯂꯣ ꯆꯠꯂꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯍꯣꯏꯕ ꯀꯨꯏꯔꯣꯏꯕ ꯊꯥꯕꯂꯩ ꯃꯦꯝꯆꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯦꯝꯆꯥ ꯈꯣꯏꯒ ꯕꯤꯖꯣꯏ ꯈꯣꯏꯒ ꯂꯥꯞꯅꯗꯦ ꯃꯅꯤꯡ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯏ ꯊꯥꯕꯂꯩꯅ ꯏꯟꯖꯥꯡꯁꯦ ꯄꯨꯁꯜꯂꯗꯤ ꯃꯣꯏ ꯃꯥꯅ ꯁꯣꯏ ꯆꯥꯒꯦ ꯍꯥꯏꯔꯛꯑꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯏꯟꯁꯥꯡ ꯑꯗꯨ ꯀꯣꯟ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯦꯝꯆꯥ 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 ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯩ ꯂꯩꯔꯦ ꯅꯨꯡꯗꯥꯡꯁꯤꯗ ꯊꯥꯕꯂꯩ ꯋꯥꯔꯤꯗꯨ ꯃꯦꯝꯆꯥꯗ ꯂꯣꯟꯅ ꯇꯝꯃꯤ ꯃꯦꯝꯆꯥꯅ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯕꯁꯤꯃꯛꯄꯨ ꯊꯥꯕꯂꯩ ꯏꯟꯁꯥꯡ ꯑꯗꯨ ꯂꯣꯟꯅ ꯂꯧꯊꯣꯛꯏ ꯃꯦꯝꯆꯥ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯂꯩ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯑꯩ ꯈꯔ ꯄꯤꯔꯝꯃꯨꯕ ꯀꯥꯏꯗꯅꯣꯍꯦ ꯁꯤꯐꯧ ꯌꯥꯝꯗꯦ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯃꯣꯏ ꯃꯄꯥꯗꯣ ꯃꯅꯥ ꯄꯪꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯆꯥꯕꯒꯤ ꯈꯌꯥꯠꯇꯤ ꯑꯝꯇ ꯁꯣꯛꯇꯕꯅꯤ ꯌꯥꯝ ꯆꯥꯕꯅꯦꯕ ꯅꯪꯒꯤ ꯀꯣꯟꯗ ꯊꯣꯡꯕꯤꯒꯦ ꯑꯗꯨꯒ ꯄꯦꯟꯅ ꯆꯥꯎ ꯑꯅꯤꯗꯣ ꯃꯅꯤꯡ ꯐꯥꯎꯗꯣꯛꯇꯨꯅ ꯂꯥꯛꯏ ꯊꯥꯕꯂꯩ ꯕꯤꯖꯣꯏꯅ ꯁꯦꯒꯥꯏꯔꯕ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯕꯗꯨ ꯎꯔꯦ ꯃꯦꯝꯆꯥ ꯑꯝꯇ ꯀꯧꯊꯣꯛꯎ ꯃꯦꯝꯆꯥ ꯄꯥꯛꯊꯗꯨꯅ ꯇꯥ ꯕꯤꯖꯣꯏ ꯑꯝꯇ ꯊꯣꯔꯛꯑꯣ ꯕꯤꯖꯣꯏ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯛꯏ ꯑꯣ ꯊꯥꯕꯂꯩꯅ ꯏꯟꯁꯥꯡ ꯄꯨꯔꯛꯏꯌꯦ ꯕꯤꯖꯣꯏ ꯃꯄꯥ ꯉꯥꯡꯅꯔꯤꯕꯗꯨ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯗ꯭ꯔꯕꯁꯨ ꯏꯟꯁꯥꯡ ꯑꯗꯨ ꯃꯦꯝꯆꯥꯅ ꯄꯨꯔꯛꯄꯗꯨ ꯎꯔꯦ ꯕꯤꯖꯣꯏ ꯃꯥꯗꯤ ꯃꯄꯥ ꯎꯗ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯣꯟꯅ ꯊꯣꯛꯏ ꯊꯥꯕꯂꯩ ꯇꯦꯡꯀꯣꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯕꯂꯩ ꯏꯟꯁꯥꯡ ꯑꯗꯨ ꯁꯠꯄꯤ ꯑꯗꯨꯒ ꯁꯦ ꯆꯠꯂꯒꯦ ꯇꯥꯆꯧꯁꯨ ꯉꯥꯏꯍꯧꯔꯤ ꯕꯤꯖꯣꯏ ꯈꯝꯕ ꯄꯜꯂꯛꯄꯗꯨꯗ ꯉꯛꯏ ꯑꯅꯤꯁꯤ ꯆꯍꯤ ꯑꯗꯨꯝ ꯂꯦꯡꯒꯥꯅꯤ ꯕꯤꯖꯣꯏꯅ ꯊꯥꯕꯂꯩ ꯀꯣꯏꯔꯝꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯣꯏꯔꯨꯕꯅ ꯕꯤꯖꯣꯏꯅ ꯈꯝꯕꯕꯨ ꯈꯧꯇꯛ ꯆꯥꯕꯅꯤ ꯕꯤꯖꯣꯏ ꯇꯞꯅ ꯅꯪ ꯊꯣꯡꯉꯤꯔꯣ ꯅꯠꯇꯦ ꯏꯃꯥꯅ ꯆꯠꯂꯒꯦ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯝꯕꯗꯨꯗ ꯆꯠꯈ꯭ꯔꯦ ꯕꯤꯖꯣꯏ ꯏꯟꯁꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯅꯝ ꯅꯝꯃꯤ ꯃꯅꯝꯗꯨ ꯇꯥꯕꯗ ꯑꯁ ꯍꯥꯎꯔꯅꯤꯗ ꯐꯅꯗꯨꯝ ꯐꯔꯦ ꯍꯥꯎꯅ ꯆꯥꯊꯣꯛꯏ ꯕꯤꯖꯣꯏ ꯏꯟꯁꯥꯡꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯄꯗ ꯃꯄꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯖꯣꯏ ꯉꯛꯅ ꯄꯥꯕꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ ꯕꯤꯖꯣꯏ ꯃꯄꯥ ꯅꯣꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯏꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯕꯒꯤ ꯑꯣꯏꯔꯦ ꯍꯣ ꯅꯃꯧ ꯅꯨꯄꯤꯅ ꯊꯤꯜꯂꯛꯑꯝꯕꯅꯦ ꯀꯔꯤ ꯅꯃꯥꯇꯣꯟꯅ ꯑꯩꯒꯤ ꯕꯤꯖꯣꯏ ꯅꯣꯛꯏ ꯑꯗꯨꯒ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯍꯣꯏ ꯃꯥꯅꯦ ꯄꯥꯕ ꯄꯤꯖꯧ ꯍꯥꯏꯔꯤꯌꯦ ꯏꯄꯥ ꯆꯥꯔꯣꯏ ꯏꯆꯥ ꯆꯥꯎꯔꯀꯥꯟꯁꯤꯗ ꯑꯩ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯕ ꯉꯝꯃꯣꯏ ꯅꯃꯥꯅ ꯁꯥꯎꯅꯤ ꯑꯩ ꯆꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯕꯤꯖꯣꯏ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯅꯤꯗꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯂꯥꯛꯄ ꯑꯗꯨꯗ ꯃꯦꯝꯆꯥꯒꯤ ꯃꯃꯥꯅ ꯎꯔꯤ ꯍꯩꯃꯥ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯣꯝꯗꯩꯅꯣ ꯃꯦꯝꯆꯥꯅ ꯃꯥꯒꯤ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯨꯏꯌꯦ ꯑꯗꯨꯒ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯦꯅ ꯆꯪꯉꯛꯏꯕ ꯏꯍꯦ ꯅꯃꯥꯗꯤ ꯀꯗꯥꯏ ꯃꯄꯥꯟꯗ ꯃꯦꯝꯆꯥꯅ ꯊꯥꯕꯂꯩꯗ ꯑꯩꯅ ꯁꯤꯡꯖꯨꯗꯣ ꯃꯣꯔꯣꯛ ꯁꯥꯍꯟꯒꯨꯝꯁꯤ ꯍꯥꯏꯕ ꯀꯥꯟꯗꯅ ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯐꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦꯗꯣ ꯃꯦꯝꯆꯥꯒꯤ ꯃꯃꯥꯅ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅꯁꯨ ꯆꯥꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯃꯣꯔꯣꯛꯁꯦ ꯊꯤꯕꯣꯡ ꯊꯤꯔꯤꯟꯒꯗꯣ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯃꯝꯃꯔꯣꯏ ꯃꯦꯝꯆꯥꯒꯤ ꯃꯃꯥꯗꯣ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯑꯅꯤ ꯑꯗꯣ ꯅꯣꯛꯏ ꯃꯦꯝꯆꯥꯅ ꯁꯤꯔꯝꯅꯤꯗ ꯆꯣꯛꯐꯝꯗ ꯍꯦꯛ ꯂꯩ ꯅꯪ ꯇꯥꯆꯧꯅ ꯀꯔꯤ ꯈꯨꯝꯗꯣꯔꯤꯕ ꯌꯥꯅꯤ ꯑꯩ ꯊꯣꯛꯄ ꯈꯨꯝꯒꯦ
ꯑꯗꯨꯗꯤ ꯆꯪꯉꯒꯦꯀꯣ. ꯈꯝꯕ ꯃꯆꯜ ꯂꯥꯛꯄ ꯎꯕꯗ ꯀꯩꯅꯣꯗꯤ ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯣ, ꯀꯣꯛ ꯊꯅꯝꯃꯒ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ? ꯊꯥꯕꯂꯩ ꯃꯣꯔꯣꯛ ꯁꯥꯖꯟꯅꯩ. ꯃꯣꯏ ꯃꯥꯅꯅꯦ ꯄꯨꯛꯂꯥꯎꯕꯤ ꯊꯣꯡꯉꯦꯅ ꯆꯥꯁꯦꯅ ꯑꯃꯨꯛ ꯆꯥꯔꯛꯏꯅꯦ. ꯏꯁ, ꯑꯩꯕꯨꯅ ꯉꯥꯏꯍꯜꯂꯒ ꯊꯅꯝꯃꯒ ꯅꯪꯅ ꯉꯥ ꯊꯣꯡꯕ ꯆꯥꯔꯒ ꯂꯩꯔꯤꯕ. ꯑꯁ, ꯌꯥꯗ ꯇꯧꯕꯅꯦꯕ. ꯂꯥꯛꯑꯣꯁꯤ ꯊꯨꯅ, ꯃꯣꯔꯣꯛ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ. ꯊꯥꯕꯂꯩ ꯃꯌꯥꯝꯕꯕꯨ ꯁꯥꯟꯅꯔꯛꯏ. ꯈꯝꯕ ꯃꯥꯁꯨ ꯃꯆꯜꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯕꯣꯏꯗ ꯅꯤꯡꯉꯤ. ꯑꯅꯤꯗꯨ ꯂꯥꯛꯏ. ꯖꯃꯨꯅꯥ ꯃꯆꯥꯁꯤꯡꯕꯨ ꯉꯥꯏꯔꯝꯃꯤ. ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯨ, ꯑꯗꯨ ꯌꯥꯝ ꯀꯨꯏꯕ ꯍꯧꯅꯗꯦ. ꯆꯥꯛꯀ ꯂꯣꯏꯅ ꯏꯪꯈꯤꯕ ꯇꯥꯔꯦ. ꯍꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯃꯖꯥ ꯏꯕꯦꯝꯃꯁꯦ ꯆꯥꯛ ꯆꯥꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯏꯕ, ꯑꯗꯨꯅꯅꯤ. ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ. ꯊꯥꯕꯂꯩ ꯃꯥꯗꯤ ꯂꯧ ꯀꯨꯝꯂꯨꯕꯒꯤ ꯋꯥꯒ ꯋꯥꯕꯅꯦ. ꯆꯥꯛ ꯑꯗꯨ ꯐꯅꯌꯥꯝꯅ ꯆꯥꯔꯛꯏ. ꯃꯅꯞ ꯑꯗꯨ ꯊꯨꯠ ꯊꯨꯠ ꯆꯤꯡꯈꯠꯇꯨꯅ ꯊꯔꯣꯏ ꯐꯅꯌꯥꯝꯕ ꯑꯃꯁꯨ ꯆꯨꯞꯂꯦ. ꯊꯥꯕꯂꯩꯅ ꯃꯃꯥꯗ, ꯏꯃꯥ, ꯆꯥꯛ ꯂꯩꯍꯧꯗ꯭ꯔꯕꯣ? ꯈꯤꯇ ꯍꯥꯞꯄꯛꯑꯣ. ꯊꯥꯕꯂꯩ ꯆꯥꯛꯁꯨ ꯐꯅꯌꯥꯝ ꯆꯥꯔꯕꯅꯤ. ꯈꯝꯕꯅ, ꯅꯪꯕꯨ ꯃꯦꯝꯆꯥ ꯈꯣꯏꯗꯁꯨ ꯆꯥꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯂꯩꯁꯥꯕꯤꯅ ꯑꯗꯨ ꯌꯥꯝ ꯆꯥꯕ ꯍꯧꯅꯕ꯭ꯔꯕ? ꯍꯌꯦꯡ ꯏꯁꯦꯟꯗꯣ ꯅꯪ ꯊꯥꯛꯄ ꯉꯝꯃꯣꯏꯀꯣ? ꯑꯦ, ꯀꯥꯏꯗꯩꯅꯣꯍꯦ, ꯌꯥꯝꯁꯨ ꯆꯥꯔꯛꯇꯦ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅ. ꯆꯥꯛꯇꯤ ꯂꯩꯍꯧꯗ꯭ꯔꯦꯅꯦ. ꯈꯝꯗꯧꯅꯦ, ꯏꯃꯥ ꯑꯃꯨꯛ ꯀꯥꯝꯃꯛꯎꯔꯣ? ꯈꯝꯕ ꯆꯥꯛ ꯑꯗꯨ ꯈꯨꯕꯥꯝ ꯑꯃ ꯄꯥꯏ, ꯑꯗꯨꯒ ꯁꯤꯁꯦ ꯑꯩ ꯍꯥꯞꯄꯤꯔꯒꯦ. ꯊꯥꯕꯂꯩ ꯄꯨꯈꯝꯗꯨ ꯊꯥꯡꯖꯤꯜꯂꯦ. ꯆꯥꯎ ꯆꯥꯎ, ꯐꯥꯒꯤ ꯇꯧꯕꯅꯤ. ꯍꯌꯦꯡꯋꯥꯏ ꯏꯆꯜꯒꯤ ꯂꯧ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯏꯆꯟꯒꯤ ꯁꯔꯨꯛ ꯍꯥꯞꯄꯤꯗꯣꯏꯅꯤ. ꯆꯥꯛ ꯌꯥꯝ ꯆꯥꯕ ꯏꯆꯜꯅꯤ. ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ. ꯈꯝꯕꯒꯤ ꯃꯄꯥ ꯆꯪꯂꯛꯇꯨꯅ, ꯀꯔꯤꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦꯗ? ꯏꯟꯁꯥꯡ ꯍꯥꯎꯔꯕ꯭ꯔꯅꯦ ꯖꯃꯨꯅꯥ? ꯍꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯅꯌꯥꯅ ꯊꯥꯛꯄ ꯉꯝꯃꯣꯏ, ꯂꯧ ꯇꯪꯈꯥꯏ ꯑꯃ ꯄꯤꯅꯤ ꯍꯥꯏꯔꯤꯌꯦ ꯅꯆꯥꯅꯨꯄꯥꯅ. ꯍꯥꯍꯥ, ꯏꯆꯥꯕꯨ ꯌꯥꯝ ꯆꯥꯔꯕ꯭ꯔꯅꯦ? ꯆꯥꯗꯦꯗ ꯄꯥꯕꯨ, ꯃꯣꯏꯅ ꯍꯥꯏꯖꯅꯩꯅꯤ. ꯆꯥꯎ ꯆꯥꯎ ꯆꯥꯎ, ꯑꯣꯛꯇ꯭ꯔꯒ ꯏꯄꯥꯗꯒꯤ ꯍꯥꯞꯄꯨ. ꯈꯝꯕꯅ ꯑꯃꯨꯛ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯥꯕ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯂꯧ ꯎꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯎꯟꯅꯤ ꯎꯟꯅꯤ. ꯑꯗꯨꯕꯨ ꯏꯄꯥꯅ ꯌꯥꯗꯕ ꯃꯐꯝꯗ ꯂꯩꯕ ꯌꯥꯗꯦꯀೋ. ꯅꯕꯨꯛ ꯊꯟꯒꯗꯕ ꯃꯐꯝ ꯌꯦꯡꯒꯗꯕꯅꯤ. ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯣꯛ ꯂꯦꯞꯄꯤ ꯍꯥꯏꯔꯤꯕꯅꯤ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯥꯕꯂꯩ ꯅꯨꯡꯉꯥꯏꯔꯝꯕ ꯃꯨꯠ ꯄꯨꯝꯕ ꯍꯟꯈꯤ. ꯊꯥꯕꯂꯩ ꯈꯪꯏ, ꯏꯃꯨꯡ ꯑꯁꯤꯅ ꯕꯤꯖꯣꯏꯕꯨ ꯌꯥꯔꯣꯏ ꯄꯥꯝꯃꯣꯏ ꯍꯥꯏꯕ ꯈꯪꯏ. ꯅꯣꯡꯉꯥꯜꯂꯗꯨꯅ ꯕꯤꯖꯣꯏ ꯑꯃꯗꯤ ꯈꯣꯏꯗꯨꯝ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯂꯧ ꯀꯨꯝꯅꯒ꯭ꯔꯦ. ꯃꯦꯝꯆꯥ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯊꯦꯡꯅꯔꯦ. ꯈꯣꯏꯗꯨꯝꯅ, ꯃꯦꯝꯆꯥ, ꯀꯥꯏ ꯆꯠꯂꯤꯅꯣ? ꯊꯥꯕꯂꯩ ꯍꯣꯏꯗ. ꯉꯁꯤꯗꯤ ꯅꯈꯣꯏ ꯌꯥꯎꯗ꯭ꯔꯣ? ꯌꯥꯎꯔꯔꯣꯏ. ꯀꯔꯤꯒꯤ? ꯊꯥꯕꯂꯩ ꯈꯣꯏꯒꯤ ꯃꯄꯥꯅ ꯌꯥꯗꯦ ꯍꯥꯏ. ꯑꯩꯁꯨ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯇꯜꯂꯤ. ꯈꯣꯏꯗꯨꯝ ꯕꯤꯖꯣꯏꯗ ꯌꯦꯡꯗꯨꯅ, ꯑꯩꯁꯨ ꯂꯩꯍꯧꯔꯁꯤꯔꯥ? ꯑꯦ, ꯅꯪꯅ ꯀꯔꯤꯒꯤ? ꯃꯦꯝꯆꯥ ꯌꯥꯎꯗ꯭ꯔꯤꯁꯤꯗꯤ. ꯂꯣꯏꯔꯦꯍꯦ, ꯆꯠꯂꯣ ꯑꯝꯇ ꯊꯦꯡꯉꯀꯥꯟꯁꯤꯗ. ꯅꯣꯏꯅꯤꯒꯤ ꯑꯣꯏꯅꯕꯗꯣ ꯀꯣꯟꯅ ꯑꯣꯏꯅꯔꯣ. ꯈꯣꯏꯗꯨꯝ ꯃꯦꯝꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯥꯜꯂꯛꯏ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ, ꯃꯦꯝꯆꯥ, ꯑꯩꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯑꯗꯨꯒ ꯅꯪ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯣꯡꯒꯥꯟ ꯊꯣꯛꯑꯝꯒꯅꯨꯀꯣ. ꯑꯩꯗꯤ ꯊꯣꯛꯑꯝꯃꯗꯤ ꯌꯥꯔꯣꯏꯗꯕꯅꯤ, ꯃꯤꯉꯣꯟꯗ ꯍꯪꯅꯤꯀꯣ. ꯃꯦꯝꯆꯥ ꯁꯥꯎꯔꯞꯅ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯏ, ꯑꯗꯨꯒ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯕ? ꯆꯠꯂꯣ ꯌꯥꯔꯦ, ꯃꯁꯛꯁꯤꯒ. ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ, ꯁꯛꯇꯤ ꯑꯩꯅ ꯐꯖꯕ ꯍꯦꯟꯕꯅꯤ. ꯃꯦꯝꯆꯥꯅ ꯕꯤꯖꯣꯏꯗ, ꯇꯥ ꯕꯤꯖꯣꯏ, ꯃꯁꯦꯝꯗ ꯈꯥꯛꯇꯨꯅ ꯄꯨꯈ꯭ꯔꯣ. ꯉꯁꯤ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯀꯥꯡꯂꯛꯑꯗꯤꯅꯦ, ꯂꯧꯒ ꯑꯝꯇ ꯆꯠꯂꯣꯏ ꯃꯥ. ꯕꯤꯖꯣꯏ ꯈꯣꯏꯗꯨꯝꯕꯨ ꯆꯤꯡꯗꯨꯅ, ꯂꯥꯛꯑꯣ ꯌꯥꯔꯦ, ꯆꯠꯂꯁꯤ, ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ. ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯎꯅꯔꯣꯕ. ꯈꯣꯏꯗꯨꯝ ꯂꯥꯛꯅꯤꯡꯗ ꯂꯥꯛꯂꯤ. ꯂꯧꯕꯨꯛ ꯌꯧꯕ ꯑꯗꯨꯗ ꯂꯧ ꯁꯨꯕ ꯍꯧꯅꯔꯛꯏ. ꯈꯣꯏꯗꯨꯝꯅ ꯕꯤꯖꯣꯏꯗ, ꯕꯤꯖꯣꯏ, ꯑꯩꯗꯤ ꯉꯁꯤꯗꯣ ꯑꯣꯟꯊꯣꯛ ꯋꯥꯗꯧꯔꯤꯗ. ꯀꯩꯒꯤ? ꯃꯦꯝꯆꯥ ꯌꯥꯎꯔꯛꯇꯕꯩ. ꯍꯦꯔꯥ, ꯇꯥ ꯈꯣꯏꯗꯨꯝ, ꯅꯪꯁꯨ ꯑꯗꯨꯒꯤꯕꯨ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯕꯤꯖꯣꯏ, ꯑꯩꯁꯦ ꯃꯦꯝꯆꯥ ꯍꯦꯛ ꯌꯥꯎꯔꯒ ꯆꯤꯡ ꯐꯥꯎꯕ ꯐꯨꯛꯄ ꯉꯝꯒꯗꯕ ꯃꯥꯜꯂꯦ. ꯃꯥ ꯍꯦꯛ ꯌꯥꯎꯗ꯭ꯔꯕ ꯏꯁꯥꯁꯦ ꯕꯔ ꯕꯔ ꯄꯠꯊꯕꯒ, ꯑꯁ, ꯑꯩꯁꯦ, ꯅꯠꯇꯦ, ꯁꯤꯕꯨ ꯅꯣꯏꯕꯨ ꯇꯧꯕ꯭ꯔꯕ? ꯕꯤꯖꯣꯏ ꯂꯧꯗꯣ ꯍꯥꯞꯅ ꯍꯥꯞꯅ, ꯈꯪꯗꯦꯗ, ꯑꯗꯨꯗꯤ ꯑꯩꯗꯤ ꯇꯧꯗꯦ. ꯑꯗꯨꯗꯤ ꯑꯩ ꯏꯊꯟꯇꯔꯅꯦ? ꯑꯣꯏꯗꯧ ꯃꯥꯜꯂꯤꯕꯣ. ꯈꯣꯏꯗꯨꯝ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯃꯥ ꯃꯦꯝꯆꯥ ꯌꯥꯎꯗꯕꯗ ꯊꯕꯛ ꯏꯄꯥꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ. ꯃꯌꯥꯝ ꯑꯗꯨꯅ ꯂꯛꯅꯔꯛꯏ. ꯈꯣꯏꯗꯨꯝ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯨꯕꯨ ꯉꯝꯗ꯭ꯔꯕꯣ? ꯏꯄꯥꯡ ꯄꯥꯡꯗꯦꯗ ꯉꯁꯤꯗꯤ. ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ, ꯌꯥꯝꯕꯨꯡꯗꯤ ꯏꯆꯦ ꯃꯦꯝꯆꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯁꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ. ꯈꯣꯏꯗꯨꯝ ꯏꯀꯥꯏꯔꯞ ꯇꯧꯏ, ꯑꯗꯨꯒ, ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯉꯁꯤꯗꯤ ꯑꯩꯁꯦ ꯄꯨꯛ ꯈꯔ ꯊꯟꯕ. ꯕꯤꯖꯣꯏ ꯉꯛꯅ. ꯈꯣꯏꯗꯨꯝꯗ ꯈꯨꯗꯤꯡꯅ ꯊꯤꯜꯂꯛꯏ. ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ, ꯍꯩꯃꯥ, ꯌꯥꯝꯕꯨꯡꯁꯨ ꯄꯨꯛ ꯊꯤꯟꯕꯣꯏꯔꯦ? ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯍꯦꯛꯇ ꯅꯣꯛꯏ. ꯈꯣꯏꯗꯨꯝ, ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯇꯥꯕ ꯃꯤꯅ ꯃꯉꯣꯟꯗ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯂꯣꯏꯅ ꯀꯧꯏ. ꯈꯣꯏꯗꯨꯝꯗꯣ ꯃꯌꯥꯝꯒꯤ ꯌꯥꯝꯕꯨꯡꯅꯤ. ꯕꯤꯖꯣꯏ, ꯑꯩꯕꯨ ꯀꯥꯔꯁꯤꯔꯅꯦ? ꯀꯩꯗꯧꯔꯒꯦ ꯈꯣꯏꯗꯨꯝ? ꯑꯩꯕꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ.
ꯃꯦꯝꯆꯥꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯃꯨꯛ ꯎꯅꯔꯝꯗꯅ ꯆꯠꯊꯣꯛꯑꯣꯗ ꯈꯣꯏꯗꯨꯝ ꯅꯪꯁꯨ ꯖꯥꯠ ꯖꯥꯠ ꯅꯪꯒꯤ ꯃꯨꯊꯤ ꯊꯤꯕꯤꯗꯨꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯅꯤꯅ ꯍꯦꯔꯥ ꯕꯤꯖꯣꯏ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯅꯪꯒꯤ ꯊꯥꯕꯜꯂꯩꯅ ꯀꯌꯥꯝ ꯍꯦꯟꯗꯅ ꯃꯥꯅ ꯀꯨꯆꯨ ꯈꯔ ꯉꯧꯈꯤꯕꯒꯤ ꯋꯥꯅꯤ ꯃꯔꯥꯁꯤ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯃꯦꯝꯆꯥꯅ ꯌꯥꯝ ꯍꯦꯟꯕꯅꯤ ꯈꯣꯏꯗꯨꯝ ꯃꯥꯅ ꯃꯦꯝꯆꯥꯕꯨ ꯃꯨꯏ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯕꯗꯤ ꯃꯥ ꯑꯁꯥꯎꯕꯤꯅꯤ ꯃꯌꯥꯝ ꯑꯗꯨ ꯂꯧ ꯁꯨꯕ ꯂꯣꯏꯗꯨꯅ ꯀꯥꯟꯅꯔꯛꯏ ꯈꯣꯏꯗꯨꯝ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗꯦ ꯕꯤꯖꯣꯏꯅ ꯈꯣꯏꯗꯨꯝ ꯅꯪꯕꯨ ꯅꯈꯣꯡ ꯍꯥꯝꯅꯤꯡꯉꯕꯣ ꯑꯗꯨꯏ ꯅꯠꯇꯦꯃꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯃꯦꯝꯆꯥꯗꯣ ꯕꯤꯖꯣꯏ ꯋꯥꯈꯜ ꯇꯥꯏ ꯈꯣꯏꯗꯨꯝꯅ ꯕꯤꯖꯣꯏꯗ ꯕꯤꯖꯣꯏ ꯂꯥꯛꯑꯣꯃꯤ ꯈꯔ ꯊꯨꯅ ꯑꯁ ꯈꯣꯏꯗꯨꯝ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ ꯅꯪꯁꯤꯗꯤ ꯅꯨꯄꯥ ꯅꯪ ꯇꯧꯅꯨ ꯅꯨꯄꯤꯁꯦ ꯄꯪꯂꯥꯏ ꯂꯥꯏꯊꯣꯛꯀꯅꯨ ꯃꯈꯣꯏꯗꯤꯅꯦ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯏ ꯃꯈꯣꯏꯅ ꯂꯣꯠꯀꯦꯅ ꯂꯣꯠꯈꯤꯕ ꯊꯕꯛ ꯑꯁꯦ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯅꯩ ꯅꯪ ꯅꯨꯄꯤꯕꯨ ꯄꯪꯊꯥ ꯊꯥꯖꯒꯅꯨ ꯅꯈꯨꯠ ꯆꯟꯗ꯭ꯔꯤꯉꯩꯗ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯗꯣ ꯆꯠꯃꯤꯟꯅꯁꯦꯕ ꯑꯩꯗꯤ ꯅꯪ ꯇꯥꯟꯅꯕꯗ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯅꯪ ꯇꯥꯟꯅꯕꯅ ꯍꯦꯟꯅ ꯋꯥꯔꯦ ꯕꯤꯖꯣꯏ ꯈꯣꯏꯗꯨꯝꯒꯤ ꯈꯣꯡꯊꯥꯡ ꯏꯟꯅꯕꯗ ꯋꯥꯔꯦ ꯑꯅꯤꯗꯨꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯆꯠꯈꯠꯂꯦ ꯑꯍꯜ ꯑꯃꯅ ꯕꯤꯖꯣꯏ ꯈꯣꯏꯗꯨꯝ ꯅꯣꯏ ꯑꯅꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯑꯗꯨꯛ ꯌꯥꯝ ꯊꯨꯅ ꯆꯠꯂꯤꯗꯨꯕꯣ ꯇꯥꯗ ꯈꯣꯏꯗꯨꯝꯁꯦ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉ ꯃꯥꯜꯂꯦ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯍꯟꯖꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯊꯨꯅ ꯂꯥꯛꯑꯦ ꯑꯅꯤꯗꯣ ꯕꯤꯖꯣꯏ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯃꯤ ꯈꯣꯏꯗꯨꯝ ꯊꯨꯅ ꯕꯤꯖꯣꯏ ꯍꯧꯕ ꯂꯥꯛꯑꯦ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ ꯏꯕꯣ ꯅꯨꯄꯤꯗꯧꯅ ꯇꯞꯈ꯭ꯔꯦ ꯑꯦ ꯅꯪꯕꯨ ꯅꯈꯣꯡ ꯅꯈꯨꯠꯀ ꯍꯥꯝꯂꯛꯑꯕ ꯍꯥꯏꯁꯤꯕꯣ ꯏꯕꯨꯡꯉꯣ ꯇꯨ ꯎꯔꯕ꯭ꯔꯥ ꯈꯣꯡꯗ ꯅꯠꯇꯦ ꯏꯔꯨ ꯐꯥꯎꯕ ꯂꯨꯔꯒ ꯂꯥꯛꯑꯕꯅꯤ ꯆꯪꯉꯣ ꯊꯦꯡꯈ꯭ꯔꯅꯤ ꯕꯤꯖꯣꯏ ꯊꯨꯅ ꯇꯧꯏ ꯕꯤꯖꯣꯏ ꯂꯣꯏꯔꯗꯨꯅ ꯆꯪꯉꯣ ꯂꯥꯛꯑꯣꯗꯅ ꯅꯪꯁꯨ ꯑꯩ ꯃꯦꯝꯆꯥ ꯂꯩꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ ꯑꯣꯈꯥꯛ ꯆꯣꯞꯄꯤꯍꯦ ꯏꯕꯣ ꯅꯪ ꯑꯃ ꯈꯣꯏꯗꯨꯝ ꯕꯤꯖꯣꯏꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯦꯝꯆꯥ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯏꯗꯨꯝꯅ ꯂꯣꯟꯅ ꯃꯦꯝꯆꯥ ꯃꯦꯝꯆꯥ ꯁꯤꯗ ꯂꯥꯛꯑꯣ ꯃꯦꯝꯆꯥ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯋꯥ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯌꯥꯝꯕꯣ ꯀꯩ ꯍꯥꯏꯒꯦ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯔꯛꯑꯣ ꯊꯥꯕꯜꯂꯩꯒ ꯍꯧꯖꯤꯛ ꯂꯥꯛ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯁꯤꯗꯤ ꯑꯗꯨ ꯑꯣꯏꯁꯨ ꯊꯣꯛꯂꯛꯇ ꯌꯥꯗꯦ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯦꯝꯆꯥꯒꯤ ꯃꯃꯥꯅ ꯃꯦꯝꯆꯥ ꯃꯦꯝꯆꯥ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯃꯦꯝꯆꯥ ꯃꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥ ꯂꯥꯛꯑꯦ ꯑꯗꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯆꯠꯂꯣꯕ ꯈꯣꯏꯗꯨꯝ ꯄꯥꯛꯊꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯥꯕꯨ ꯅꯝꯀꯧ ꯅꯝꯀꯧ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯦꯝꯆꯥ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ ꯃꯦꯝꯆꯥ ꯆꯦꯛꯄꯟ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯎꯕꯗ ꯍꯩꯃꯥ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯃꯦꯝꯆꯥ ꯅꯣꯛꯁꯤꯟꯅꯩ ꯑꯗꯨꯒ ꯁꯝꯕꯜ ꯑꯣꯏꯅ ꯍꯧꯕ ꯁꯝꯕꯜꯂꯩ ꯑꯗꯨ ꯆꯤꯡꯉꯤ ꯑꯗꯨꯒ ꯏꯃꯥ ꯁꯤꯡ ꯑꯣꯏꯒꯦ ꯇꯧꯕ ꯍꯥꯏ ꯊꯥꯗꯣꯛꯑꯣ ꯍꯧꯔꯤꯕ ꯄꯥꯝꯕꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯁꯤꯡꯅꯣ ꯃꯦꯝꯆꯥ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯑꯩꯗꯤ ꯑꯈꯪꯕ ꯃꯥꯜꯂꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯏ ꯃꯃꯥꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯃꯥꯅ ꯁꯣꯝꯗ ꯍꯦꯛ ꯍꯦꯛ ꯆꯠꯂꯤꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦꯅꯦ ꯃꯦꯝꯆꯥꯒꯤ ꯃꯃꯥ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯃꯁꯤꯕꯨ ꯂꯥꯏꯕ ꯑꯣꯛꯅꯔꯖꯥꯠꯂꯅꯦ ꯑꯗꯨꯁꯨ ꯃꯥꯟꯗꯦꯗ ꯃꯦꯝꯆꯥ ꯃꯥꯗꯤ ꯈꯣꯏꯗꯨꯝꯒ ꯀꯣꯏꯅꯩ ꯅꯨꯡꯁꯤꯅꯩ ꯈꯪꯕꯅꯔ ꯃꯁꯛ ꯈꯔ ꯋꯥꯠꯄꯅꯔ ꯈꯪꯗꯦ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯗꯦ ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯈꯣꯏꯗꯨꯝꯕꯨ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯦꯝꯆꯥ ꯈꯩꯔꯝꯕ ꯆꯦꯡꯀꯥꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯀꯦ ꯁꯦꯝꯂꯛꯏ ꯃꯃꯥꯅ ꯍꯥꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯦ ꯅꯪ ꯂꯣꯏꯁꯤꯟꯗꯦꯅꯦ ꯍꯥ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯩ ꯆꯠꯇ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥ ꯊꯨꯅ ꯊꯣꯛꯈꯤ ꯂꯩꯅꯤꯅ ꯃꯁꯦ ꯈꯣꯏꯗꯨꯝ ꯎꯅꯕ ꯆꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗ ꯆꯦꯟꯈ꯭ꯔꯒ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯆꯦꯡ ꯇꯤꯡꯅꯅꯕꯅꯤ ꯊꯥꯕꯜꯂꯩ ꯍꯣꯏꯇꯝꯅ ꯂꯥꯛꯏ ꯃꯦꯝꯆꯥ ꯊꯨꯅ ꯊꯥꯕꯜꯂꯩ ꯃꯦꯝꯆꯥ ꯏꯃꯨꯡ ꯑꯗꯨꯗ ꯚꯥꯞꯃꯦꯟ ꯏꯇꯥ ꯇꯥꯗꯅ ꯊꯥꯕꯜꯂꯩꯕꯨ ꯊꯤ ꯖꯃꯨꯅꯥ ꯃꯦꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯃꯦꯝꯆꯥ ꯅꯪꯕꯨ ꯏꯐꯤꯡ ꯐꯤꯡꯉꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯊꯥꯕꯜꯂꯩ ꯃꯅꯤꯡꯗꯒꯤ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯦꯝꯆꯥ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯈꯔ ꯇꯞꯂꯞꯅ ꯌꯥꯝꯕꯨ ꯈꯣꯏ ꯎꯅꯔꯨꯁꯤ ꯂꯥꯛꯑꯣ ꯊꯥꯕꯜꯂꯩ ꯃꯃꯥ ꯈꯣꯏ ꯂꯥꯛꯄ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯂꯥꯛꯑꯣ ꯊꯣꯛꯎꯁꯤ ꯑꯅꯤꯗꯨ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯃꯃꯥ ꯎꯗꯅꯕ ꯍꯥꯏꯅ ꯂꯣꯟꯅ ꯂꯥꯛꯏ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯕꯤꯖꯣꯏꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯖꯣꯏ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯈꯣꯏꯗꯨꯝ ꯅꯪꯒꯤ ꯃꯌꯥꯛꯁꯦ ꯀꯟꯗꯤ ꯀꯟꯕꯖꯥꯠꯅꯤꯍꯦ ꯑꯗꯨꯅꯦ ꯈꯪꯉꯨ ꯑꯩꯗꯧꯅ ꯇꯧꯖꯧ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯁꯨ ꯑꯩꯈꯣꯏ ꯊꯥꯕꯜꯂꯩꯕꯨꯁꯨ
ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯅꯔꯥ ꯅꯪꯒ ꯀꯣꯏꯅꯩ ꯍꯥꯏꯕ ꯐꯥꯎꯕ ꯀꯅꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤꯗꯣ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯃꯕꯨꯡ ꯔꯥꯕꯣꯟ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯀꯤꯗꯨꯅ ꯇꯧꯕꯅꯤ ꯃꯤ ꯅꯨꯃꯤꯗꯥꯡꯗ ꯏꯟꯁꯥꯡꯒ ꯊꯤꯜꯂꯛꯏ ꯈꯪꯉꯕ ꯈꯣꯏꯗꯨꯝ ꯉꯛꯅ ꯑꯃꯗꯤ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯟꯗꯨꯅ ꯀꯔꯤꯕ ꯊꯥꯕꯜꯂꯩꯅ ꯅꯨꯡꯗꯥꯡꯗ ꯏꯟꯖꯥꯡ ꯊꯤꯜꯂꯛꯑꯦꯕ 이보 미네 따보다 다자그다보 와서 그런 ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ ꯅꯪ ꯑꯃ 이보 ꯑꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗꯕꯩ ꯋꯥꯔꯣ ꯀꯥꯏꯗꯩ ꯊꯥꯖꯔꯅꯤꯒꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯃꯄꯥꯟ ꯅꯤꯡꯊꯤꯅ ꯊꯣꯛꯍꯟꯗꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯗ ꯏꯟꯖꯥꯡ ꯊꯤꯟꯕ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯀꯩ ꯊꯥꯖꯗꯣꯏꯅꯣ ꯅꯪ ꯊꯥꯖꯗꯦ ꯊꯥꯖꯗꯦ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯊꯥꯖꯗꯦ ꯋꯥꯅꯤꯃꯦ ꯐꯩ ꯐꯩ ꯑꯗꯨꯗꯤꯅꯦ ꯃꯦꯝꯆꯥ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯑꯗꯨꯒ ꯈꯪꯒꯗꯕꯅꯤ ꯌꯥꯏ ꯌꯥꯏ ꯍꯦꯛꯇ ꯍꯪꯅꯁꯤ ꯊꯥꯕꯜꯂꯩ ꯅꯨꯃꯤꯠ ꯇꯥꯈꯤꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯑꯗꯨ ꯊꯨꯅ ꯊꯨꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯃꯦꯝꯆꯥ ꯀꯩꯗꯧ ꯀꯧꯔꯛꯏꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯎꯈ꯭ꯔꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯆꯩꯕ ꯇꯥꯔꯦ ꯍꯣ ꯉꯁꯤꯒꯤ ꯎꯅꯗ꯭ꯔꯤꯌꯦ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯅꯣꯡꯃꯗꯅꯦ ꯑꯩ ꯎꯗꯅ ꯂꯩꯕ ꯉꯝꯗꯕꯅꯤ ꯑꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝꯕꯨꯡꯅ ꯅꯪꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯕꯖꯥꯠꯅꯤꯍꯦ ꯃꯦꯝꯆꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕꯅꯦ ꯏꯕꯦꯝꯃ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯨꯅꯦ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯕꯤꯗ꯭ꯔꯕꯅꯤ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯃꯤꯉꯣꯟꯗ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯁꯥꯖꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯃꯦꯝꯆꯥꯁꯨ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯡꯗ ꯎꯠꯂꯛꯏ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯈꯣꯏꯗꯨꯝ ꯑꯅꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯉꯝꯗꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯁꯤꯜꯂꯤ ꯈꯣꯏꯗꯨꯝ ꯃꯥꯗꯤ ꯊꯥꯕꯜꯂꯩꯅ ꯏꯟꯁꯥꯡ ꯊꯤꯜꯂꯛꯑꯝꯒꯅꯤ ꯍꯥꯏꯕ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯅꯤ ꯑꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯄꯥꯜ ꯊꯣꯛꯍꯟꯗꯦ ꯅꯨꯡꯁꯤꯕꯗꯤ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯃꯦꯝꯆꯥ ꯑꯅꯤꯗꯒꯤ ꯇꯥꯔꯝꯂꯣꯏ ꯑꯅꯤ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯔꯨꯗꯨꯅ ꯁꯤꯡꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯈꯪꯅꯔꯛꯏꯕꯅꯤ ꯈꯣꯏꯗꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯝꯆꯥ ꯅꯣꯏꯕꯨ ꯕꯤꯖꯣꯏ ꯈꯣꯏꯗ ꯏꯟꯁꯥꯡ ꯊꯤꯜꯂꯨꯕ꯭ꯔꯅꯦ ꯃꯦꯝꯆꯥ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯊꯤꯜꯂꯦ ꯑꯗꯨꯏꯔꯣ ꯌꯥꯝꯕꯨꯡꯅ ꯑꯩ ꯀꯧꯊꯣꯔꯛꯏꯁꯦ ꯈꯣꯏꯗꯨꯝ ꯆꯣꯞꯄꯦ ꯕꯤꯖꯣꯏꯒꯤ ꯃꯥꯡꯗ ꯕꯤꯖꯣꯏ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯅꯤꯗꯨꯁꯨ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯆꯥꯡ ꯑꯣꯟꯅꯔꯛꯏ ꯈꯣꯏꯗꯨꯝ ꯁꯥꯎꯔꯞꯅ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯅꯣꯡꯇ ꯊꯤꯜꯂꯛꯇꯦ ꯑꯗꯨꯒ ꯕꯤꯖꯣꯏ ꯈꯣꯏꯗ ꯊꯤꯜꯂꯤꯅ ꯈꯣꯏꯗꯨꯝ ꯃꯥꯒ ꯇꯤꯟꯅꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯃꯥꯒꯤ ꯑꯁꯣꯟꯕ ꯈꯝꯕꯟ ꯆꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯠꯊꯣꯔꯛꯏ ꯃꯦꯝꯆꯥ ꯁꯥꯎꯔꯞꯅ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯂꯣ ꯃꯤ ꯊꯥꯕꯜꯂꯩꯅ ꯊꯣꯡꯖꯔꯒ ꯊꯑꯣꯏꯅ ꯁꯤꯒꯤ ꯀꯧꯔꯛꯏꯕ ꯃꯦꯝꯆꯥ ꯐꯦꯠ ꯂꯥꯎꯅ ꯆꯪꯒꯦ ꯇꯧꯏ ꯈꯣꯏꯗꯨꯝ ꯊꯠꯂꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯁꯤꯒꯤꯕꯨꯗꯤ ꯅꯠꯇꯦ ꯃꯤꯒꯤꯗ ꯊꯤꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯧꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯉꯣꯟꯗ ꯅꯣꯡꯇ ꯊꯤꯜꯂꯛꯇꯦ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯅꯕꯅ ꯕꯤꯖꯣꯏ ꯈꯣꯏꯗꯒꯤ ꯌꯥꯝꯅ ꯍꯥꯜꯂꯤ ꯕꯤꯖꯣꯏ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯈꯣꯏꯒꯤ ꯑꯅꯤ ꯑꯁꯤꯒꯤ ꯇꯨꯡ ꯏꯟꯅꯕꯗ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯇꯣꯏꯅ ꯎꯅꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡꯇꯁꯨ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯦꯝꯆꯥ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯦꯝꯆꯥ ꯇꯞꯅ ꯌꯥꯝꯕꯣ ꯁꯥꯎꯔꯅꯨꯁꯦ ꯑꯩꯁꯨ ꯍꯟꯗꯛ ꯊꯤꯜꯂꯛꯑꯒꯦꯕ ꯑꯩꯗꯤꯅꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯊꯤꯜꯂꯛꯀꯦ ꯈꯣꯏꯗꯨꯝ ꯍꯔꯥꯎꯏ ꯑꯗꯨꯅꯤꯗꯅ ꯈꯣꯏꯗꯨꯝ ꯕꯤꯖꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯏ ꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯊꯤꯜꯂꯛꯀꯗꯧꯔꯤ ꯈꯪꯉꯕ ꯕꯤꯖꯣꯏ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯅꯣꯛꯏ ꯊꯤꯜꯍꯜꯂꯛꯑꯣ ꯊꯤꯜꯍꯜꯂꯛꯑꯣ ꯑꯗꯣ ꯃꯦꯝꯆꯥꯅ ꯊꯤꯟꯕ ꯀꯥꯟꯗ ꯅꯕꯨꯡꯒꯤꯁꯨ ꯀꯥꯎꯅꯤꯀꯣ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯁꯠ ꯃꯦꯝꯆꯥ ꯍꯣꯏ ꯍꯥꯏꯅ ꯅꯣꯛꯏ ꯈꯣꯏꯗꯨꯝ ꯃꯈꯥ ꯇꯥꯅ ꯂꯥꯛꯑꯣ ꯆꯥ ꯊꯛꯎꯁꯦ ꯊꯥꯕꯜꯂꯩꯅ ꯊꯛꯑꯔꯣꯏꯁꯦ ꯏꯃꯥ ꯈꯪꯍꯟꯗꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯂꯣꯟꯅ ꯂꯥꯛꯏꯅꯤ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯈꯪꯉꯕ ꯍꯟꯗꯛ ꯀꯨꯝꯁꯤꯒꯤ ꯊꯥꯕꯜ ꯌꯥꯎꯁꯪ ꯑꯃꯠꯇ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ ꯕꯤꯖꯣꯏꯅ ꯑꯣꯏꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯆꯪꯉꯨ ꯅꯨꯃꯤꯠ ꯇꯥꯈꯤꯗꯣꯔꯦ ꯃꯦꯝꯆꯥꯅ ꯈꯣꯏꯗꯨꯝꯗ ꯌꯥꯝꯕꯣ ꯑꯗꯨꯗꯤ ꯆꯪꯉꯒꯦꯀꯣ ꯑꯩꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛ ꯈꯣꯠꯇꯨꯅ ꯂꯩ ꯊꯥꯕꯜꯂꯩꯅ ꯍꯣ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯣ ꯍꯣ ꯍꯣ ꯆꯪꯉꯣ ꯆꯪꯉꯣ ꯈꯣꯏꯗꯨꯝ ꯎꯄꯥꯏ ꯂꯩꯇ ꯂꯩꯍꯧꯏ ꯃꯔꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯆꯪꯂꯛꯄꯗꯨ ꯊꯣꯏꯕꯅ ꯎꯔꯦ ꯑꯩꯈꯣꯏ ꯊꯥꯕꯜꯂꯩ ꯈꯣꯏꯅꯤꯅꯦ ꯃꯁꯦ ꯃꯤꯅ ꯃꯦꯝꯆꯥꯒ ꯈꯣꯏꯗꯨꯝꯒ ꯀꯣꯏꯅꯩ ꯍꯥꯏꯁꯦ ꯆꯨꯝꯃꯦꯗꯅ ꯈꯪꯅꯤ ꯍꯣꯔꯦꯟꯗꯤ ꯃꯔꯤꯟ ꯇꯦꯡꯒꯦ ꯍꯩꯃꯥ ꯍꯩꯃꯥ ꯕꯤꯖꯣꯏꯁꯨ ꯌꯥꯎꯔꯤꯅꯤ ꯃꯁꯤꯅ ꯏꯆꯟꯁꯤ ꯑꯃꯨꯛ ꯂꯧꯈꯤꯗꯅ ꯑꯩ ꯁꯦꯟꯅꯍꯧꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯆꯟꯒꯤ ꯃꯇꯨꯡ ꯇꯞꯅ ꯏꯜꯂꯛꯏ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯃꯦꯝꯆꯥꯅ ꯊꯥꯕꯜꯂꯩ ꯑꯗꯨꯗꯤ ꯆꯪꯍꯧꯔꯣꯀꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯇꯨꯡꯗꯒꯤ ꯊꯣꯏꯕꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯋꯥ ꯍꯪꯈꯤꯒꯦ ꯃꯦꯝꯆꯥ ꯂꯩꯊꯣꯔꯛꯄꯗ ꯊꯣꯏꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯩꯃꯥ ꯑꯁꯤ ꯍꯥꯏꯅ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯃꯤ ꯊꯣꯏꯕꯅ ꯏꯁꯤꯁ ꯇꯧꯁꯤꯟꯅꯩꯁꯤ ꯌꯦꯡꯉꯨꯅꯦ ꯃꯦꯝꯆꯥ ꯅꯣꯏ ꯈꯣꯏꯗꯨꯝ ꯈꯣꯏꯒ ꯀꯣꯏꯅꯩ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯅꯔꯣꯜ ꯆꯨꯝꯃꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯉꯁꯤ ꯁꯥꯟꯗꯕ ꯁꯣꯏꯔꯣꯏꯍꯦ ꯈꯨꯝꯃꯨ ꯈꯨꯝꯃꯨ ꯊꯥꯕꯜꯂꯩ ꯀꯤꯅ
Tacho. Kari kita cho. Kumaro do noi. Asi haiduna thoiba chai lobo chatli. Memcha thabalaida. Thabale simadang se yoradi nang thokta horu he. Asi hairam laga chain kre. Hai, chain ki no ngai ko. Tacho, thabalaida hangoro. Thoiba machanda oino ansinduna. Hayo. Mina moini koine haise chumbra. Mina hairabani na chumamani kaino. Kari. Lekai na bung koina ba. Nakoi nupa laitraba ha. Asi haina thoiba machanda phuge tawi. Oima, sire. Asi haina phupa phudringai da chensin kre. Jamuna na macha thoiba bu o e aduga. Ngai ko. Kari no ima da hayo. Mi yambunga memcha ka koina raga akoi ta chawna aingonda phuge toiba. Yambung kaina mase. Asi hairaga muk chaina kange tawi jamuna na amuksu khami thabalaina pirum amuksu. Mi loi gau nei dubu. Hai, tumi leyo. Masidi. Jamuna machada onsinduna. Mi memcha ka khoidum ga koina zaraga nangna na chanbu phuge tawri badi kari ge. Adubu hekta yabro. Lekai masinbu makha taba lamdam na roidro. Lamdam na sanu. Mi gi marai kai gi kanano karino su khangdabada koido sarukpudi. Kaino da. Ima gi sidi ima su yauri boire. Ima na haise chumdarbro. Icha di asuk koina pakhang oire. Lekai nupi ama phawba koi badi laira dana hanna phawba yingba ngamde natro. Ima sidi ba angang sing se loina kangkhaleda. Nacha nupi sisu koi khiba soiroi. Hai angau ba horen hayeng da ngaira pa kan sida nangna memcha ga khoidum ga koine haina haujik da khangi ba. Lekai meyam asina wa launa rabani. Khongbi dagi hauna khongnau bi phawba loina khangna rabani. Koisanu ima na yai aduga ne nasandi koidi ima khangi. Thabale hairai budu da harawi thabale na mamada. Aduni ima. Aikoi ta jaw haisini. Mi memcha do ki dana chengkhrabani. Thoiba mahausana khara sathina haurai lekai gi leisabi amata magi mangda samduna chatpa ngamde. Ma leiba asina so mikhul amatana khul asida leisabi amata da henjinba ngamde. Makhoina ngak tuna thammi thoiba sauna. Phai handak yausangda nungai ni. Asi haiduna thoiba magi ka da changki jamuna na thabalaida. Hayo nangdi lekai nupa koinabra. Kai denu de ima akhoi ta chawgi mihun sida kanagi nupa na hairak pangam doino. Taunu walot ke khanganu ko memcha tabu migi macha oibagi ngangbang ngamda tawbani. Jamuna macha da nganglam laga changkre thabalai sora sangma mohon to i aduga. Os ai siramnida samna dalili. Lai leidana ige. Memcha na mamada. Ima. Karino. Kainjang thongino. Hawai thonggi tawbani. Memcha oge tawsine machina du menduna. Ima, aine ngasidi nga thongba yam chaningi. Kaithel dagi nga leirusi. Hai. Karino, kaithel ga loina kumnaramani. Kai deino numita bada ngairi kumam khiroi. Ima ibema. Nangbu haying jasi kai dawge. Ngasigi di hawai se thongasi. Seba ima, leiru seba. Machagi magun khangladuna yaroi khanna khara phagadra haina. Ima bu sel gam ta leite wane. Aigi ne namat kumlubagi sel yamna lei. Ima, leiru seba. Phagadra hairu buduna hena wakre. Phare haina mama macha kaithel chatuna nga leiru duna halekle. Talag asida memchagi mapala I yumyai dagi kaurei. Memcha. Mama. Hai. Tarabrani noibo. Oh, tare. Posilo launi nangbo. Memchagi mapa lalol itik tawbo nupani. Asumna numidang halakpa khudingi imungi awad apa hehik leirei. Memcha mathantani yamna luna chana su tawje. Mama na memchada. Imai bema. Nang babong hala amali. Kaino mukta yengujo. Ima kutha dokpa yadre. Ima adum yenguro ainjang se yengamageba. Phare. Machagi mabu khangdabana mamadu mapagi manakta chatki memchana. Phareda. Asi haiduna insang mayom ani hablai. Aduga lotuna thamkre. Insang adu yengbada mayeng khangta takre. Kamai thawni sidya. Sidya ekta haijilagi. Asi haiduna memcha. Manakta laiba khujai ru thangkatuna mahi adu hekta haijile. Imalai. Memcha mamagi nakta phamjinne aduga khanghaudana. Ayo. Kaidore. As yadre. Nantharak dore. Asi hairaga maning thonglom da thoki.
Masi tawrisi uni. Memcha mama udrabada insang mayom ani paiduna Bijoy gi nakta lai. Bijoy chaksang da chak thongba adu ure. Bijoy madi adumna lakani khangdabana magi tawfam thokpa adu tawduna lai. Memcha Bijoy bu phana yamna kauthokle. Hek jangduna pibasu Bijoy gi mapadu Bijoy gi manakda radio taduna leibadu janguba sangamdre. Bijoy mapa memcha na kauri haibadi khangi. Mana pangbana kari haibano haibadi ma khangde. Ai ibungo nangbo kauri malini he. Bijoy lai thoklubada memcha leibadu ure Bijoy tho ure memcha insang mayom ani paiduna. Se sinata Bijoy gi ama khara yambasina yambungi. Ado injang du khara munba watpani. Amuk thongkolo hayuko natrabadi chinba tare. Asi hairam laga memcha halai. Memcha gi mama insang adu otke haina yengobada. Kaino insang sidi mayeng onthokna thuna takreda. Memcha mama de insang adu machana kothokre haiba khangjaba nate chak adu loiraduna memcha gi mama macha bu kaure. Memcha loidribani nangbo. Memcha khumde. Hai nangbu kuiman khreni he nungjanga thungba tare ni nangbo. Memcha kauri badu taraduna. How ima lore. Memcha makhut taithok sanaduna changlai. Nang amane swai mangba mei tawi tawnu nupi ne niyom lana chatphade ko kai de no me ima ai pung ngai de harami dudi lao charasi injang se yam thokidre mahi khara kangki tawri ra khangde memcha mathanda noi Bijoy memcha na haibagi matung inna insang thinba lai ibungo nushiba ibungo gi sareina nanai nupi do khangba ngamdra male injang thinjara i awoida khai thila ine khainjang no Asi haiduna insang adu manam namduna yengi. Ba, manam si paudi haurani he. Khoidum usitaba minok ama noktuna. Khangedana, nabungo agi yaise thuna pandra. Tamjo, nabungo khoidagi. O yare. O khare. Bijoy makhullo naduna. O nabungo khoi ujakrage. Aikhoi sanai bungo hauna chabi horo. Asi hairam laga halai Bijoy insang adu amuk thongo haibadu kaudana hairamdre. Kodum insang do pusinduna changlai aduga mamada pi. Karino sina. Ho namong nupina nachagi insang saruk thila iye. Mama khumde. Insang hapam thokpa happy. Kodum insang adu. Chak adu da haithaduna totle. Aduga chakho mama huptuna. Haukreda. Nushibi mana thongbugira kaino. Lai me yengningde hemitse onthokna nakre. Nakhoi ani bolu hongge hairasu luhongmana phare. Imane lekai thokpa ngamdre. Nacha nupaduna memchada adu tawi ada tawi mayamsina amuk toiba ina se I tare taning dabana mina kai hare no haise naha noma amasune makhut chingye dai adudi mana horokpai ni kaino o aduni haina ba haibabu nakhoina di mi udi haina tawriba lona thupna tawba thabak asina ne khit ma henba ni bungo sathoda taning deima aduibu ngangi ngalasanu mina kalaktuna tawini nachana mingoda aranba ta tawba lekide ko aduna thoina tasilun imai bungo nangbo amubi asina puksum sumkhrene lekai mayam asina khamban chawba yambung haina khreba kariya aibu khamban chawba yambung phanabu phajaine kaujasanu malemda phawriba mipum khuding magi thawongi matung inna mayamna mingthol amamam pinaba ngaktani khoidum nupa oirabasu nupi maraini ngangba ngamba natte mamadu ngangnaba ngamdaduna tokre matamgi matung ina lagli pakhang leisa kayana khaurang na ngainaba ahal oiba kayana naha oiningba pakhang leisa kayagi yening pantha yausang kaubi mana basantagi mapau puduna mipum khuding gelagli machu kayagi averna yausang mai tharani haina mayamado panglang langne yumda loiba sa uche yausang mai thapa maduda loina tillari marak asida memcha amadi thabale ani su yauri mikup khuding senajaba khoidum amadi Bijoy su laktuna nuja ani aduna tangaurabi kaphoigumna luna langna paliba yaton adu ubada nokna mayam marak aduda yauriba adu ani adu thawai tana yengjai khoidumna Bijoyda Bijoy ai nupi se phachaini ke thora adi Bijoy khoidumbu sawalage haiduna hoine ngasidi khara sungau bu mali khoidum sawbudi laidana noktum nokthore aduga hoi madi yausang matamse mahusana he ngauthokpani ani do nokminne khoidumna amu Bijoy thabalai sidi phajaine thabalai da thabalaini haino munba machuga setpasidi
Sajibugi nini panba thajagumani phajai phajai. Adubudi Ichan memsa su araiba marasi khai mangonda loina haijinbanidana pangnop noptabani. Nopte chummi ani se amane hende amana tadi. Asumna ani asi nuja ani gi phajaba saithane. Nupi ani adusu Bijoy khoi tamna lai aduga memchana. Yambo lakpa kyam koirage. Bijoy memcha gi na hangkai ka manadaba mawongduda. Hai kari numino. Thaba laina Bijoy gi wangang ado oe aduga. Ho lamtagi taramangani panba Purnima laisa aikhoina wana ngaijarakpa yausang mai thaba numit. Asi haiduna nokchai memcha amukso. Ngasidi laigi numitne aduna khatnaba yadi. Ado noibu yausangka thokdoirane. Thoidoi nakhoi gyan tabani. Nupa haire lekai sida gyan taba masak phajabada hainaba akhoi ani koiba phangjare. Is kai deinoda mi hayang ahanba yendadagi thoksena hainakhrakan sida. Khoidum sawalai. Kari thokni ba. Hoi thokni haiba yambong. Kari thokpa yare. Kari gya. Aina yade. Yambong adumai tawnu. Memcha aidi habide haisine. Lekai kumhai oini. Thokono hadi thokono. Kaino yambong. Yausang thoktradi kadaidagi selna thabal chongdorige. Nangi sel do ai pige yausang thokpa yare. Adu yaroi da yambo. Ai adumna misu sel pige haira adi kamai tawnya. Haiga haisano. Ani do khanarakle Bijoyna. Kaino ni noeni bo mi ta khibadari soroksida. Khoidom. To ome. Thokijo thoksasano. Mina loina khangalorasibo. Adu ni da Bijoy. Amta ngangno. Mi aingodagi hena phajaba thabalai phawda. Thokpa yai. Natra thabalai. Hoi yambo. Yausang phawdi ining tawna thokhanbiyuda. Phai. Nakhoi loina manaraba natro. Karigumba phatanungda hek thoba. Aidine nakhoi ni tataina niyo. Asi hairamlaga khoidum sauna chatkhre Bijoy noktuna. Memcha khudi khara seluko. Mase nangna hana khangiduni. Asi hairaga Bijoy khoidumbo tanakhi. Memcha sauna. Mase tawradawni. Karinungi lekai nupa ko zarubano khangde. Memcha khoidau chikna lehawi hainakiba matung inna leisabi mayamadu yausang thoklai. Khoidum ngantana haugatuna cycle amaga Bijoy gida lai. Bijoy kon phengduna leirami. Bijoy ngakna. Kaino asuyam ngana. Bijoy ai ahing tum yadre. Kari gya. Memchana yausang thomgani khanbadaro. Chathoko khuzai jing thomakani. Phaginati. Loisalo chalase. Bijoy kona da thangjinduna. Kaideno ai ngamoi ko. Chaksu thongdri. Imung thaba amta tawdri. Nangdi nama lebani na phaido. Yum yoraga amunba chadoiramni. Khoidum panthade yararoi khangduna. Phare adudi ai chalagi. Oi. Nang amai bo lektana to e habadu soiroi. Nupi haisidi chekte section balasu lai thokpani ko. Bijoy lauduna lehawi. Khoidum sakala du thauduna lai. Memcha khoidum ubada. Haima. Asi muk lai ne. Asuk ngana. Thabalai noi. Nunghaidori. Khoidum thawa isa sadana thariba phana du da famduna. Thabale senbu kya tarage. Yambo yam dadida ayuknina. O thalo. Yamuk sida lege. Asi haiduna khoidum du famduna leithokre. Khul thangnaba sel tingdanaba pakhang kaya ama lambi samduna lai. Thabalai khoibu ubada. Ai phajabi mayamam leire he. Asi taisalo. Asi haiduna magi amamam khanki thongle memcha gi so ama memcha nupa aduna abir taibadu ubada khoidum puk hawali aduga taikrine aina phabu taijing asida leisabi mayamadu nupa singa dugi furit yanduna sel ngangna duna lei khoidumna amukaso haima nupa gi furit ka se paikrine khoidum I loina kari memcha masu khoidum lei haibaga kawi sel tabu phanghorabadi haiduna leisabi pakhang mayamadu sel ngangna duna lei khoidum sauna changsili aduga kaino taisibo ha sel du sajabi ko yadro abi dedi sel bi yadro memcha pakhatna khanarak patare khanduna yambo kaino me kaino di ha nang sigum se yam pama natro nang sel kyam pami ai bigela asi haiduna memcha bu khudang paiduna chingsili nupa singa du ki duna mata amani hairamlaga sel piramduna chatkhre yambo si yausang ne khangjo
ꯈꯪꯗꯅꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯅ ꯁꯦꯜ ꯊꯠꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝꯕꯣꯡ ꯀꯩꯅꯣ ꯁꯦꯜ ꯊꯠꯇ꯭ꯔꯗꯤ ꯌꯥꯝꯕꯣꯡꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯁꯦ ꯄꯨꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯦꯝꯆꯥꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯍꯦꯛ ꯀꯣꯏꯅꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯏꯅꯖꯧ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯕꯗꯨꯗ ꯏꯪꯊꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏ ꯑꯁꯨꯝꯅ ꯑꯌꯨꯛꯅ ꯈꯣꯏꯗꯨꯝꯅ ꯅꯨꯡꯊꯤꯜꯅ ꯕꯤꯖꯣꯏꯅ ꯄꯥꯟꯅꯗꯨꯅ ꯌꯥꯎꯁꯪ ꯑꯗꯨ ꯁꯪꯗꯨꯅ ꯂꯩꯔꯦ ꯑꯅꯤ ꯑꯗꯣ ꯅꯨꯄꯥ ꯑꯃꯅ ꯐꯥꯎꯕ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯅꯤ ꯑꯗꯨꯅ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯄꯥꯟꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯑꯣꯏꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯅ ꯊꯃꯣꯏ ꯀꯥꯏꯖꯕ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯦꯝꯆꯥ ꯌꯥꯝꯕꯨꯡꯈꯣꯏꯁꯦ ꯍꯥꯏꯌꯨꯕ ꯁꯦꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯃꯦ ꯑꯩ ꯀꯃꯥꯏ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯉꯥꯡꯉꯛꯀꯅꯤꯌꯦ ꯌꯥꯎꯁꯪ ꯌꯦꯡꯕ ꯂꯥꯛꯄ ꯑꯍꯜ ꯑꯃꯅ ꯍꯥꯏ ꯈꯣꯏꯗꯨꯝ ꯅꯪꯕꯨ ꯈꯝꯕꯟ ꯆꯥꯎꯃꯟꯈ꯭ꯔꯦꯅꯦꯍꯦ ꯂꯩꯁꯥꯕꯤꯁꯦ ꯁꯦꯜ ꯇꯥꯗ꯭ꯔꯦꯅ ꯀꯞꯅꯒꯗꯧꯔꯦꯅꯦ ꯅꯪꯕꯣ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯨꯆꯣꯅꯦ ꯕꯤꯖꯣꯏ ꯃꯥꯕꯨꯗꯤ ꯉꯥꯡꯕꯤꯗ꯭ꯔꯦ ꯈꯣꯏꯗꯨꯝꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯈꯣꯏꯗꯨꯝ ꯏꯀꯥꯏ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯆꯠꯂꯒꯦ ꯐꯖꯅ ꯊꯠꯍꯧꯔꯣ ꯍꯌꯦꯡꯅꯁꯨ ꯂꯣꯏꯔꯦ ꯕꯤꯖꯣꯏ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯒ ꯊꯥꯕꯜꯂꯩꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯍꯌꯦꯡꯗꯤ ꯑꯔꯣꯏꯕꯅꯤ ꯑꯕꯦꯔ ꯑꯝꯇ ꯇꯩꯒꯦ ꯀꯅꯥꯝꯇ ꯍꯦꯜꯂꯝꯒꯅꯨꯀꯣ ꯊꯥꯕꯜꯂꯩ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯕꯤꯖꯣꯏ ꯑꯃꯗꯤ ꯈꯣꯏꯗꯨꯝ ꯆꯠꯈ꯭ꯔꯦ ꯈꯣꯏꯗꯨꯝ ꯃꯥꯁꯨ ꯁꯪꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯦꯝꯆꯥꯒꯤ ꯃꯃꯥꯏ ꯊꯦꯡꯗ꯭ꯔꯤꯕꯅꯤ ꯃꯈꯨꯠꯇ ꯑꯕꯦꯔ ꯄꯥꯏꯗ꯭ꯔꯤꯕꯅꯤ ꯉꯁꯤꯗꯤ ꯑꯔꯣꯏꯕꯅꯤ ꯅꯨꯃꯤꯗꯥꯡꯅ ꯊꯥꯕꯜꯅꯤ ꯍꯥꯏꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯉꯟꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯊꯅꯗꯨꯅ ꯊꯣꯛꯂꯛꯏ ꯕꯤꯖꯣꯏ ꯑꯃꯗꯤ ꯈꯣꯏꯗꯨꯝꯁꯨ ꯉꯥꯏꯗꯨꯅ ꯂꯩ ꯕꯤꯖꯣꯏꯅ ꯉꯁꯤꯗꯤ ꯊꯥꯕꯜꯂꯩꯅ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ ꯈꯔ ꯉꯟꯅ ꯆꯠꯁꯤ ꯑꯩꯅ ꯀꯅꯥꯝꯇ ꯑꯕꯦꯔ ꯇꯩꯍꯜꯂꯝꯒꯅꯨ ꯍꯥꯏꯕꯅꯤ ꯁꯦꯁ ꯅꯨꯄꯥꯁꯤ ꯇꯧꯏꯀꯣ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯇꯩꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯂꯥꯛꯏ ꯂꯧꯁꯤꯡ ꯂꯩꯕꯤ ꯊꯥꯕꯤꯂꯩ ꯑꯔꯛꯄ ꯅꯨꯄꯥ ꯃꯈꯩ ꯆꯤꯠ ꯂꯤꯊꯣꯛꯇꯨꯅ ꯐꯖꯔꯕ ꯃꯁꯛ ꯑꯗꯨ ꯀꯅꯥꯝꯇꯒꯤ ꯑꯕꯦꯔ ꯃꯔꯝ ꯇꯥꯍꯟꯗꯅ ꯕꯤꯖꯣꯏꯒꯤ ꯈꯥꯛꯂꯤ ꯃꯦꯝꯆꯥ ꯃꯥꯗꯤ ꯏꯄꯪ ꯄꯪꯈꯩ ꯃꯃꯥꯏ ꯑꯗꯨ ꯑꯕꯦꯔꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯥꯗꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯇꯩꯍꯜꯂꯦ ꯑꯅꯤ ꯑꯗꯨ ꯂꯥꯛꯄꯗ ꯃꯦꯝꯆꯥꯕꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯕꯦꯔ ꯇꯩꯕꯗꯨ ꯎꯔꯦ ꯈꯣꯏꯗꯨꯝ ꯏ ꯀꯥꯔꯛꯏ ꯁꯥꯎꯔꯞꯅ ꯕꯤꯖꯣꯏ ꯍꯜꯂꯁꯤꯔ ꯕꯤꯖꯣꯏ ꯈꯪꯉꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯍꯦ ꯅꯨꯡꯉꯥꯏꯔꯣꯏ ꯆꯪꯗꯣꯏꯗꯤ ꯆꯪꯉꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯊꯥꯕꯜꯂꯩ ꯃꯁꯥꯅ ꯈꯪꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯍꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯊꯥꯡꯗꯣꯔꯛꯏ ꯕꯤꯖꯣꯏ ꯃꯥꯁꯨ ꯇꯥꯟ ꯈꯪꯅ ꯑꯕꯦꯔ ꯑꯗꯨ ꯇꯩꯖꯔꯦ ꯑꯅꯤ ꯑꯗꯨ ꯑꯕꯦꯔ ꯇꯩꯅꯔꯤ ꯃꯦꯝꯆꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯌꯥ ꯑꯅꯤꯁꯦ ꯑꯕꯦꯔꯒ ꯇꯩꯅꯩꯌꯦ ꯑꯩꯈꯣꯏꯁꯨ ꯇꯩꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯔ ꯈꯨꯕꯥꯝ ꯑꯃ ꯄꯥꯏꯔꯛꯏ ꯈꯣꯏꯗꯨꯝ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩ ꯃꯦꯝꯆꯥ ꯃꯥꯗꯤ ꯈꯣꯏꯗꯨꯝ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯗꯕꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯤ ꯑꯕꯦꯔ ꯇꯩꯒꯦ ꯍꯥꯏꯅ ꯃꯦꯝꯆꯥ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯑꯕꯦꯔ ꯇꯩꯒꯦ ꯇꯧꯏ ꯈꯣꯏꯗꯨꯝ ꯑꯕꯦꯔ ꯑꯗꯨ ꯀꯟꯊꯩ ꯃꯦꯝꯆꯥ ꯃꯥꯗꯤ ꯈꯣꯏꯗꯨꯝ ꯁꯥꯎꯕꯒꯤ ꯃꯔꯝ ꯈꯪꯕ ꯅꯠꯇꯦ ꯕꯤꯖꯣꯏ ꯂꯣꯏꯔꯗꯤ ꯆꯠꯂꯁꯤ ꯕꯤꯖꯣꯏ ꯃꯥꯁꯨ ꯇꯧꯅꯔꯤꯕꯗꯨ ꯈꯪꯂꯤꯕꯅꯤ ꯕꯤꯖꯣꯏ ꯍꯣꯏ ꯍꯥꯏꯅ ꯊꯥꯕꯜꯂꯩꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯐꯖꯅ ꯊꯣꯛꯂꯛꯑꯣ ꯃꯦꯝꯆꯥ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯦ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯌꯥꯎꯁꯪ ꯃꯥꯒꯤ ꯃꯌꯥꯏꯅ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯊꯥꯕꯜ ꯆꯣꯡꯂꯛꯏ ꯑꯅꯤ ꯑꯗꯨꯁꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯈꯣꯏꯗꯨꯝ ꯑꯌꯨꯛꯇꯒꯤ ꯈꯣꯏꯔꯥꯡꯈꯣꯏ ꯁꯥꯎꯅꯔꯕꯅꯤ ꯃꯦꯝꯆꯥ ꯅꯨꯄꯥ パイꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯣꯏꯗꯨꯝ ꯕꯤꯖꯣꯏ ꯑꯩ ꯊꯥꯕꯜ ꯄꯥꯏꯔꯨꯔꯒꯦ ꯉꯥꯏꯈꯣꯍꯦ ꯂꯩꯀꯥꯏ ꯄꯥꯈꯪꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯋꯦꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯇꯔꯥ ꯂꯥꯛꯈꯤꯅꯤ ꯀꯩꯗꯧꯔꯒꯦ ꯈꯣꯏꯗꯨꯝ ꯃꯥꯗꯤ ꯃꯃꯤꯠꯇꯨ ꯃꯦꯝꯆꯥꯗ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕꯅꯤ ꯃꯦꯝꯆꯥ ꯅꯣꯛ ꯅꯣꯛꯇꯨꯅ ꯅꯨꯄꯥꯒ ꯋꯥ ꯍꯪꯕꯀꯥꯗꯨ ꯈꯨꯝꯃꯤ ꯈꯣꯏꯗꯨꯝ ꯁꯥꯎꯅ ꯌꯦꯡꯉꯨꯅꯦ ꯃꯌꯥꯁꯦ ꯍꯤꯒꯠꯇꯅ ꯇꯧꯔꯤꯁꯤ ꯑꯩ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯗ ꯈꯣꯏꯗꯨꯝ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯕꯤꯖꯣꯏ ꯃꯥꯗꯤ ꯊꯥꯕꯜꯂꯩꯒ ꯌꯦꯡꯕ ꯁꯪꯈꯤꯗ꯭ꯔꯦ ꯈꯣꯏꯗꯨꯝꯕꯨ ꯁꯦꯟꯅꯕꯗ ꯈꯣꯏꯗꯨꯝ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯊꯥꯕꯜ ꯄꯥꯏꯕ ꯆꯪꯈ꯭ꯔꯦ ꯊꯥꯕꯜ ꯄꯥꯏꯈ꯭ꯔꯦ ꯈꯝꯕ ꯃꯗꯨ ꯎꯔꯗꯨꯅ ꯑꯦ ꯃꯁꯤꯒꯤ ꯈꯣꯏꯗꯨꯝ ꯍꯥꯏꯁꯦ ꯃꯃꯥꯏ ꯀꯌꯥ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯈꯪꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯗꯨꯝꯗ ꯆꯩꯅ ꯀꯛ ꯀꯛ ꯊꯤꯟꯗꯨꯅ ꯈꯣꯏꯗꯨꯝ ꯂꯩꯀꯥꯏ ꯄꯥꯈꯪ ꯊꯥꯕꯜ ꯆꯣꯡꯅꯕ꯭ꯔꯣ ꯂꯥꯎ ꯊꯥꯕꯜ ꯉꯥꯛꯁꯤ ꯂꯥꯎ ꯈꯣꯏꯗꯨꯝ ꯊꯥꯕꯜ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯀꯧꯊꯣꯔꯛꯂꯦ ꯈꯣꯏꯗꯨꯝ ꯃꯌꯥ ꯆꯤꯛꯇꯨꯅ ꯃꯦꯝꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯆꯥ ꯆꯩꯅꯥ ꯑꯗꯨꯅ ꯑꯌꯣꯃꯥ ꯉꯥꯎꯕꯨ ꯉꯥꯎ ꯃꯥꯜꯂꯤꯅꯦ ꯃꯦꯝꯆꯥ ꯃꯥꯗꯤ ꯈꯣꯏꯗꯨꯝꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯁꯨꯡꯈꯪ ꯈꯪꯗꯦ ꯈꯣꯏꯗꯨꯝ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯌꯦꯡꯈ꯭ꯔꯦ ꯕꯤꯖꯣꯏ ꯅꯣꯛꯇꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯥꯔꯣꯏꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯅꯤꯗꯨꯁꯨ ꯊꯥꯕꯜꯒꯤ ꯃꯌꯥꯅ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ ꯈꯣꯏꯗꯨꯝ ꯅꯨꯡ ꯈꯨꯟꯗꯨꯅ ꯃꯦꯝꯆꯥꯗ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯃꯤ ꯑꯗꯨꯒ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯑꯎꯕ ꯃꯤꯅ ꯍꯩꯃ ꯍꯩꯃ ꯈꯣꯏꯗꯨꯝ ꯍꯥꯏꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯀꯌꯥꯗ ꯆꯣꯞꯈ꯭ꯔꯕꯅꯣ ꯃꯦꯝꯆꯥ ꯑꯁꯤꯅ ꯊꯥꯕꯜ ꯆꯣꯡꯖꯕꯁꯤ ꯀꯧꯊꯣꯛꯏꯁꯤ ꯌꯦꯡꯉꯨꯅꯦ ꯌꯥꯎꯁꯪꯁꯨꯅꯦ ꯑꯗꯨ ꯃꯉꯥꯏ ꯑꯃꯨꯛꯇꯣꯏꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯕꯣꯏ ꯏꯕꯦꯝꯃ ꯈꯝꯕꯟ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯕꯅꯤ ꯃꯦꯝꯆꯥꯁꯦ ꯉꯥꯏꯍꯥꯛꯇ ꯎꯗꯕꯗ ꯈꯨ ꯈꯨ ꯀꯥꯝꯃꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯅ ꯋꯥꯔꯤꯅꯩ ꯃꯦꯝꯆꯥ ꯑꯔꯥꯛ ꯈꯨꯗꯤꯡꯒꯤ ꯀꯧꯊꯣꯔꯛꯄ ꯑꯗꯨꯗ ꯊꯣꯛꯂꯛꯂꯦ
ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯈꯣꯏꯗꯨꯝꯅ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞꯄꯩ ꯅꯪ ꯑꯩꯕꯨ ꯎꯁꯤꯗꯦ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯌꯥꯝꯕꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ 이시시 ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯅꯪꯅ ꯇꯧꯔꯤꯗꯣ ꯉꯁꯥꯏꯗꯩ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯗꯨꯝ ꯑꯌꯨꯛꯇꯒꯤ ꯇꯧꯔꯤꯕꯁꯤ ꯂꯣꯏꯅ ꯂꯤꯔꯛꯏ ꯑꯅꯤꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅꯔꯤ ꯈꯣꯏꯗꯨꯝꯅ ꯑꯩꯅ ꯁꯤꯊꯣꯛꯀꯅꯤꯅ ꯅꯪ ꯇꯧꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯅꯪꯒ ꯊꯥꯕꯜ ꯄꯥꯏꯃꯤꯟꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯀꯣꯏꯅꯔꯨꯔꯣ ꯃꯦꯝꯆꯥ ꯈꯣꯏꯗꯨꯝ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯂꯤ ꯃꯦꯝꯆꯥ ꯁꯥꯎꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯁꯤꯜꯂꯛꯑꯣ ꯌꯨꯝꯗ ꯈꯣꯏꯗꯨꯝ ꯃꯥꯁꯨ ꯑꯗꯨꯅ ꯐꯔꯦ ꯍꯥꯏꯅ ꯑꯅꯤ ꯑꯗꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯕꯜ ꯂꯩ ꯇꯥꯟꯅꯩ ꯑꯗꯨꯒ ꯃꯦꯝꯆꯥ ꯀꯥꯏꯗꯅꯣ ꯆꯦꯟꯕꯅꯦ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯖꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯊꯥꯕꯜ ꯂꯩ ꯕꯤꯖꯣꯏꯗ ꯇꯝꯂꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯈꯣꯏ ꯆꯦꯟꯈ꯭ꯔꯗꯤ ꯏꯕꯥꯅꯤꯗꯤ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯅꯔꯛꯑꯅꯤ ꯊꯥꯕꯤꯖꯣꯏ ꯌꯨꯝꯒꯤ ꯃꯤꯅ ꯈꯪꯅꯔꯛꯑꯗꯤ ꯏꯕꯥꯅꯤ ꯊꯨꯡꯅꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯦꯜꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯁꯨ ꯆꯦꯜꯂꯦ ꯂꯩꯀꯥꯏ ꯑꯗꯨ ꯊꯥꯕꯜ ꯃꯐꯝꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯃꯔꯤꯗꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡꯁꯨ ꯌꯧꯅꯈ꯭ꯔꯦ